ꯑꯍꯥꯟꯕꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯁꯤ ꯃꯁꯛ ꯌꯥꯝ ꯃꯨꯟꯅ ꯈꯪꯕꯤꯕ ꯂꯥꯏꯅꯤꯡ ꯑꯁꯤ ꯀꯗꯥꯏꯕꯨ ꯀꯧꯕꯅꯣ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯃꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡ ꯉꯥꯛꯇꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩ ꯏꯆꯥ ꯐꯠꯇꯦ ꯉꯥꯡꯅꯕ ꯌꯥꯗꯦ ꯂꯝ ꯍꯦꯜꯂꯤ ꯑꯗꯨ ꯑꯗꯥ ꯇꯧꯏ ꯁꯤ ꯉꯥꯛꯇꯅꯤꯀꯣ ꯌꯨꯝ ꯄꯨꯝꯅꯃꯛꯇ ꯂꯩꯔꯤꯁꯤꯡꯁꯤ ꯇꯧꯅꯔꯤꯁꯦ ꯀꯗꯥꯏꯗ ꯌꯥꯗꯣꯏꯅꯣ ꯑꯩꯅꯗꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯑꯐꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯉꯒ ꯀꯃꯥꯏꯅ ꯌꯥꯗꯣꯏꯅꯣ ꯆꯦꯛꯁꯤꯜꯂꯁꯤ ꯑꯩꯈꯣꯏꯁꯤ ꯆꯦꯛꯁꯤꯟꯅ ꯂꯩꯔꯤꯁꯤ ꯑꯋꯥꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯐꯪꯅꯔꯛꯀꯗꯣꯔꯦ ꯍꯥꯏꯕꯁꯦ ꯆꯦꯛꯁꯤꯟꯁꯦ ꯍꯥꯏꯕꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯗꯣꯏꯁꯤ ꯀꯔꯤꯗ ꯆꯦꯛꯁꯤꯟꯗꯣꯏꯅꯣ ꯁꯤ ꯑꯩꯈꯣꯏꯁꯤ ꯑꯩꯒꯤ ꯍꯧꯔꯛꯐꯝꯗ ꯍꯟꯕꯗꯨꯗꯤ ꯍꯧꯅ ꯁꯥꯅꯤ ꯑꯩꯈꯣꯏꯅ ꯆꯍꯤ 5 ꯆꯠꯂ 10 ꯆꯠꯂ ꯑꯩꯈꯣꯏ ꯀꯣꯏꯅ ꯆꯠꯂꯨꯔꯕꯁꯨ ꯅꯣꯡꯃꯇꯒ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯍꯥꯏꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯖꯤꯟꯕꯒꯤ ꯃꯇꯝꯗꯨ ꯌꯧꯔꯦ ꯍꯥꯏꯖꯅꯤꯡꯉꯤꯀꯣ ꯑꯗꯨ ꯄꯨꯌꯥꯒꯤ ꯋꯥꯔꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯦ ꯍꯧꯖꯤꯛꯀꯤ ꯂꯥꯛꯇꯝ ꯑꯃꯈꯛꯇ ꯉꯥꯏꯁꯜꯂꯦ ꯂꯥꯛꯇꯝꯗꯨꯐꯥꯎ ꯈꯥꯏꯕꯣꯛ ꯆꯟꯖꯜꯂꯛꯑꯦ ꯈꯖꯤꯛꯇ ꯉꯥꯏꯔꯦ ꯂꯣꯏꯒꯗꯕ ꯃꯊꯪ ꯄꯨꯌꯥ ꯑꯃ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯥꯟꯅꯅ ꯀꯜꯍꯧꯗ꯭ꯔꯒꯗꯤ ꯃꯥꯂꯦꯝꯁꯦ ꯑꯩꯈꯣꯏꯁꯦ ꯃꯨꯠꯈꯤꯕ ꯌꯥꯕꯒꯤ ꯄꯨꯡꯐꯝ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯤ ꯌꯧꯔꯦ ꯍꯥꯏꯕꯁꯦ ꯑꯁꯤꯃ ꯊꯝꯖꯅꯤꯡꯉꯤꯀꯣ ꯀꯨꯏꯔꯔꯣꯏ ꯑꯩꯈꯣꯏ ꯃꯨꯠꯀꯗꯕꯁꯨ ꯁꯛ ꯌꯥꯝꯅ ꯂꯥꯏꯕ ꯄꯣꯠꯅꯤꯀꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯦ ꯂꯥꯏꯅꯤꯡ ꯂꯨꯞꯅꯤ ꯆꯠꯂꯒꯅꯦ ꯆꯠꯅꯔꯣꯟ ꯌꯥꯎꯗꯕ ꯇꯧꯕꯤꯒꯅꯣ ꯆꯤꯟꯗꯅ ꯑꯃ ꯈꯨꯠ ꯑꯃ ꯇꯧꯕꯤꯒꯅꯣ ꯍꯥꯏꯁꯦ ꯆꯤꯟ ꯈꯛꯇꯪꯅꯦ ꯑꯩꯈꯣꯏ ꯂꯥꯏꯅꯤꯡ ꯂꯝꯕꯤ ꯆꯠꯂꯦ ꯍꯥꯏꯔꯒ ꯌꯥꯔꯣꯏ ꯊꯕꯛꯅ ꯎꯠꯀꯗꯧꯅꯤꯀꯣ ꯊꯕꯛꯅ ꯇꯥꯛꯀꯗꯧꯅꯤ ꯃꯁꯤꯒꯤ ꯌꯥꯝꯅ ꯆꯝꯅ ꯄꯥꯡꯊꯣꯛꯆꯕ ꯊꯧꯔꯝꯅꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯁꯤ ꯍꯔꯥꯎꯁꯤꯔ ꯍꯥꯏꯅ ꯈꯟꯅꯕꯅꯤ ꯑꯗꯨꯕꯨ ꯄꯨꯟꯁꯤꯁꯤ ꯏꯔꯥꯡꯗ ꯀꯩꯅ ꯈꯤꯇꯪ ꯃꯑꯣꯡ ꯆꯥꯗ꯭ꯔꯦ ꯑꯗꯣ ꯄꯨꯟꯁꯤꯒꯤ ꯂꯦꯞꯄꯁꯤ ꯃꯊꯪ ꯑꯣꯏꯅ ꯍꯔꯥꯎꯔꯁꯦꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯍꯩꯔꯥꯡꯒꯤ ꯄꯨꯡꯇꯪ ꯀꯠꯂꯒ ꯂꯣꯏꯁꯤꯜꯂꯁꯤ ꯆꯝꯅ ꯁꯨꯝ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯅ ꯁꯤꯟꯖꯕꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯉꯁꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ 5-10 ꯄꯨꯟꯅ ꯇꯧꯖꯔꯤꯁꯦ ꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯖꯔꯒ ꯑꯍꯥꯟꯕꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯁꯤ ꯃꯁꯛ ꯌꯥꯝ ꯃꯨꯟꯅ ꯈꯪꯕꯤꯕ ꯃꯁꯤ ꯈꯪꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯏꯄꯥ ꯏꯄꯨꯁꯤꯡꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯨꯡꯑꯣꯏꯅꯕ ꯃꯤꯔꯥꯏꯕꯤꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯃꯗꯨꯗꯤ ꯇꯧꯍꯩꯗꯦ ꯑꯗꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯤꯡꯁꯤ ꯂꯝꯕꯤꯗꯨ ꯂꯝꯐꯩ ꯆꯠꯂꯨꯔꯁꯨ ꯂꯥꯟꯅ ꯆꯠꯂꯨꯔꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯍꯜꯂꯛꯐꯝ ꯆꯠꯐꯝ ꯂꯝꯕꯤꯗꯨ ꯈꯪꯉꯛꯑꯕꯅꯤꯅ ꯑꯩꯒꯤ ꯍꯟꯖꯟꯐꯝꯗꯨꯗ ꯂꯝꯕꯤꯗꯨꯗ ꯍꯟꯖꯟꯅꯕꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯣꯠꯅꯁꯤ ꯃꯁꯤ ꯑꯩꯈꯣꯏ ꯑꯃꯠꯇꯅꯁꯨ ꯌꯥꯕ ꯅꯠꯇꯦ ꯑꯅꯤꯗꯅ ꯌꯥꯕ ꯅꯠꯇꯦ ꯀꯅꯥꯒꯨꯝꯕꯅ ꯃꯣꯏ ꯃꯌꯥꯝ ꯆꯠꯂꯛꯈꯤꯁꯤꯅ ꯑꯩꯈꯣꯏꯁꯨ ꯆꯠꯀꯅꯤꯅ ꯍꯥꯏꯕꯗꯨ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨ ꯊꯥꯗꯣꯛꯄꯤꯌꯨ ꯃꯃꯥꯡ ꯊꯥꯕ ꯂꯩꯔꯒꯅꯤ ꯃꯇꯨꯡ ꯏꯜꯂꯛꯀꯗꯣꯏꯁꯦ ꯃꯃꯥꯡ ꯊꯥꯕꯗꯨ ꯊꯣꯛꯄꯤꯅꯕ ꯂꯩꯇ꯭ꯔꯒꯗꯤ ꯀꯅꯥꯁꯨ ꯏꯔꯣꯏ ꯑꯩꯈꯣꯏ 2 ꯑꯍꯨꯝꯗꯒꯤ 4 4 5 6 ꯁꯨꯃꯥꯏꯅ ꯃꯇꯝ ꯌꯥꯝ ꯄꯨꯔꯛꯀꯗꯣꯏꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯤꯟꯗꯨ ꯙꯔꯃ ꯂꯥꯏꯅꯤꯡꯁꯤ ꯂꯧꯈꯤꯕ ꯃꯇꯝꯗꯁꯨ ꯑꯃꯨꯛꯇꯗ ꯄꯨꯟꯅ ꯂꯧꯈꯤꯕ ꯅꯠꯇꯦ ꯃꯇꯝ ꯌꯥꯝ ꯁꯥꯡꯅ ꯑꯩꯈꯣꯏꯁꯤꯡꯁꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯒ ꯃꯗꯨꯗ ꯑꯩꯈꯣꯏ ꯂꯥꯏꯅꯤꯡ ꯑꯁꯤ ꯂꯧꯔꯛꯈꯤꯕꯅꯤ ꯃꯗꯨꯗꯤ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯍꯥꯏꯖꯈ꯭ꯔꯦ ꯃꯗꯨꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯗ ꯆꯩꯊꯦꯡꯁꯤꯡ ꯐꯪꯉꯛꯄꯁꯤꯡ ꯊꯧꯏ ꯆꯩꯔꯥ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯅ ꯑꯩꯈꯣꯏꯁꯤ ꯂꯧꯔꯛꯈꯤꯕ ꯆꯠꯂꯛꯈꯤꯕꯗꯨꯗꯤ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝ ꯊꯝꯖꯈ꯭ꯔꯦ ꯑꯗꯨꯗꯤ ꯃꯈꯥ ꯇꯥꯅ ꯍꯥꯏꯗ꯭ꯔꯒꯁꯨ ꯃꯁꯤꯒꯤ ꯂꯦꯡꯕꯤꯕ ꯄꯨꯝꯅꯃꯛ ꯍꯦꯟꯅ ꯈꯪꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯂꯥꯏꯅꯤꯡ ꯑꯁꯤ ꯀꯗꯥꯏꯕꯨ ꯀꯧꯕꯅꯣ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯅꯩꯅꯒꯗꯣꯏꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯂꯨꯞꯇꯁꯨ ꯆꯞ ꯃꯥꯟꯅꯩꯀꯣ ꯍꯤꯟꯗꯨꯒꯤꯗꯁꯨ ꯃꯈꯜ ꯌꯥꯝꯈꯩ ꯂꯩꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯃꯈꯜ ꯃꯌꯥꯝ ꯂꯩ ꯑꯗꯨ ꯆꯠꯂꯤꯕ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡꯁꯤ ꯏꯁꯥꯅ ꯄꯥꯝꯖꯕ ꯉꯥꯛꯇꯅꯤ ꯄꯥꯝꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯆꯠꯄ ꯌꯥꯗꯕ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯀꯣ ꯍꯧꯖꯤꯛ ꯃꯥꯏ ꯑꯄꯥꯝꯕꯅꯤ ꯍꯥꯏꯗꯣ ꯑꯩꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯇꯧꯔꯛꯄ ꯃꯇꯝꯗ 10ꯅ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯆꯠꯅꯕ ꯌꯥꯕ ꯄꯨꯟꯕ ꯌꯥꯕ ꯑꯃꯗꯤ ꯑꯣꯏꯐꯝ ꯊꯣꯛꯏ ꯏꯁꯥꯒꯤ ꯑꯄꯥꯝꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯗꯨ ꯇꯧꯍꯩꯗꯕ ꯃꯌꯥꯝꯗꯨꯒꯤ ꯆꯠꯅꯗꯕ ꯇꯧꯅꯗꯕ ꯄꯣꯠꯁꯤꯗꯤ ꯌꯥꯔꯣꯏꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯁꯤ ꯀꯔꯝꯕ ꯂꯝꯕꯤꯗꯅꯣ ꯀꯔꯝꯕ ꯂꯥꯏꯅꯤꯡꯅꯣ ꯂꯥꯏꯅꯤꯡ ꯑꯁꯤ ꯀꯗꯥꯏꯕꯨ ꯀꯧꯕꯅꯣ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯂꯥꯏꯅꯤꯡ ꯑꯁꯤ ꯆꯠꯀꯗꯣꯏꯅꯣ ꯈꯪꯗ ꯌꯥꯗꯕꯁꯤꯅ ꯀꯩꯅꯣ ꯈꯪꯕ ꯌꯥꯗꯕꯅ ꯀꯔꯤꯅꯣ ꯃꯁꯤ ꯀꯨꯞꯅ ꯅꯩꯅꯕꯤꯕ ꯈꯪꯃꯤꯟꯅꯕ ꯑꯃ ꯆꯪꯏꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯏꯄꯥ ꯏꯄꯜ ꯏꯃꯥ ꯏꯕꯦꯜ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯨꯞ ꯃꯄꯥꯡ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯍꯦꯟꯅ ꯀꯨꯞꯅ ꯅꯩꯅꯒꯗꯧꯕꯁꯨ ꯃꯇꯝ ꯁꯥꯡꯅ ꯑꯩꯈꯣꯏꯁꯤꯡꯁꯤ ꯋꯥꯃꯤꯟꯅꯔꯕ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯒ ꯏꯊꯨꯡꯂꯝꯗꯥꯏꯗ ꯏꯔꯥꯛ ꯅꯍꯟꯕꯒꯤ ꯊꯕꯛꯇꯤ ꯇꯧꯕꯤꯒꯅꯨ ꯁꯤꯅꯤ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯃꯗꯨꯗꯤ
mi amana hi ani ko mai wasa kai ko mami ko ma suai ko ma ma suai bada hi ani do amasu to ma phangawai amasu to ma phangawai ai maya khong se gai ra ga sing di ra ani lu siyo mani hi ani ko ma pate lambi ani chatpa ya ba ma te ko ai na sakka da lambi do adu ma kan chatpa lambi ani sakka no pa tu mi yo ko ma mo pantung ma mi yo na chakya ai ta ra ga di ai na sakka da lambi du karam ra ma kan tare tara thong sa marak han khallaga sakka da lambi am khatum chapi lambi ani chapi ga no wakhal lambai chapi ga no lai ning ba ha se sin da lai sola ga ya ba ti ko ning ba ha bi pung ning na ning da bu kuram maduna amani kuram maduri kuram da su ya ko lai kuram da su kuram da su ya ko su ka kuram da ya ta ba lai ti kuram ba ga ning ba ke lai ning ba bi samoi bu ning mani mangon da matam mang ti pesa ting ti samoi nung da ning sa ba ne ba ina mapu du bo ina ning sa du mapu du samoi sing na chi na mi ku khuding ki ung sa khuding ina ta ta ning sa ri do maduni lai ning ba bi si Nasi kuram mani mayam na tong nasi hai lai kara kala ga tiya laga mayam tong na kuram maduna adi makhala mali kumadu pamano sakre maduna di kana ro ay na hajan ning bani matam sumang do pasal pasu ting daba hamoy nung kasi na ning sa bako habang susuning bayay sala suning bayay sa suning bayay hamma suning bayay sala suning bayay mali Muhammad tamay pamreti ay hamoy nung kasi na ning sa baduni Ado zik tam nari basing sidi sin na nama suan ngani kut na nama lang ne ado kita berkudi ate ko ta ki tam sin na sidi wa ku solani hai nam solani kut na sola patam lang ne matau mana basakti gano mayam su tam ne isu moi do na mana basakti ha to bi ha ro bi ko de jam ta hoi ko to ko nung pa lai bang lai apu ni na ga di nung pa ni to mana na sakaro nung ga na ma pa na ma to ko ta berkudi na to bi gano Karena mangsa kani mato suai bai kani mangsa kadoi se lani bai kani mangsa kadoi se aina tawuna aina pangani mina tawuna mina pangani aina ngasi thamar wana suru ragadi masugi asuman kusuman do kana amta lawu ya aina pangdoi aina ngasi lekom leidang mara wana lawu puru rido hai pawnu na kami do ko ya roi padu ko mahi bai na sabai aduna aina tawuna aina pangsa bana ko ihan sin haina basulai ko nanga mo tarai matamdu di pagi hindu bilang sisun kanli banida kaya tane angin isa sa susah noi usit arang kata bersalap tau kan ko kali de kudai kangaroi tamne kangaroi nangaroi tamne ko usit tau kan usit ang kata buli ko hana di angin nang hata to sinang matang matang ko tadi nang apa ho roi ko haina nami usit tau kan usit pangusit maya pun maksudnya kambira mani ko usit telu ubira mani masih tau bodoh Zumtat yang tan na kui dan aku bagi kusam sampai menurut tanggal produk ni. Aduna mayam yang section dio matam sisi matam mo ele mayam tam na hasan ni se mayam ni ni mayam khum jala na like pura line ni like kanu to busan paduna te ko wa tin jala sa sa hasan ar le buduna te ai pamati. Mayam sing pun wakal tabin na ba. Ai sanaron sanalamdam ai panat ipunat Sige yung balon masak mun na khangba adu itara gi ko na dumai mun na khang tara ga di ko gi hamra ko dor tunga la ka doi ba isa ji isu si dusu ai ko na so apaba so ma sing lambi lam tin na bu ngam doi gi ai ko na lambi la na sing am di mo so la na sa ro ni ko so lambi da sing gi ram da so lambi sa toi de ai ko na mama mapa ko bana ngasi hingi se masa gi na makane isa do apaba lambi da lambi ngam ba sa ai gi thang na ro mapa ko diba mama ko diba ko ni tawga ang tali pwede maruwi bise ana hudi si mayam pun nang ai sa pate ang na maya de lam he tu da to si ngakali ko yung pun makale ni sin sto na rin ada di ya to no ai da sumba sing ma pro apa balam di dalam tin ngam kamai ni ya to no suwi ko na magsing se kana da no ba isa na suwi bro mapa ko ibuna suwi lam mama ko ibuna suwi no ang tang mun na kanda biyo Muna tijala ba suwi se mapa oi ba mama oi ba ikoi ba suwi le ram bisi ai ko na suwi ba ni sana suwi le ne madu pulang laman ne balai aduna khajitang ai ko na ngam matha ta yam ngam mi ne yam taw suno kitang ngam bai na kitang taw ni kitang dam taw ro su mayek seng na thambiram ba bari chum na thambiram ma musi apa mani ko ye mayam da su
ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯌꯥꯝꯅꯁꯨ ꯈꯨꯗꯣꯡꯊꯤꯕ ꯌꯥꯝꯅ ꯋꯥꯕ ꯑꯩꯈꯣꯏꯁꯦ ꯃꯃꯥꯡꯗꯁꯨ ꯑꯩ ꯃꯃꯥꯡꯒꯤ ꯊꯧꯔꯝꯗꯁꯨ ꯌꯥꯝ ꯍꯥꯏꯖꯈ꯭ꯔꯦ ꯍꯥꯏꯗꯅꯁꯨ ꯂꯥꯛꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯑꯋꯥꯕꯁꯤ 2019 ꯍꯧꯒꯅꯤ ꯍꯥꯏꯕꯁꯤ 2015 ꯍꯧꯅ ꯍꯥꯏꯈ꯭ꯔꯕꯅꯤꯀோ 2015 ꯑꯩꯈꯣꯏ ꯐꯪꯁꯟ ꯑꯃꯗ ꯊꯧꯔꯝ ꯑꯃꯗ ꯑꯩꯈꯣꯏ 2019 ꯃꯥꯂꯦꯝꯁꯤꯒꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯑꯋꯥꯕꯗꯨ ꯑꯩꯈꯣꯏ ꯄꯣꯛꯊꯣꯡ ꯄꯨꯕ ꯍꯧꯒꯗꯕꯅꯤ ꯍꯥꯏꯖꯈꯤ ꯑꯗꯨ ꯃꯇꯝꯗꯨꯗ ꯀꯅꯥꯁꯨ ꯏꯋꯥ ꯂꯧꯗꯦ ꯀꯅꯥꯁꯨ ꯇꯥꯕꯤꯈꯤꯗꯦ ꯊꯣꯛꯂꯛꯑꯒ ꯃꯇꯨꯡꯗꯅꯤ ꯃꯣꯏꯅ ꯆꯨꯝꯃꯤꯅꯦ ꯍꯥꯏꯕꯤꯔꯛꯏꯁꯤ ꯑꯗꯣ ꯍꯥꯏꯔꯤꯕꯗ ꯀꯣꯚꯤꯗ-19 ꯑꯋꯥꯕ ꯑꯩꯈꯣꯏꯗ ꯁꯤꯁꯇꯦꯝ ꯑꯆꯧꯕ ꯐꯪꯈ꯭ꯔꯦꯀꯣ ꯑꯗꯨꯁꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯩꯈꯣꯏꯁꯤ ꯃꯄꯨꯅ ꯊꯧꯖꯥꯟꯕꯤꯕꯗꯒꯤ ꯃꯄꯨꯅ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯑꯩꯈꯣꯏ ꯂꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯁꯦ ꯑꯃꯠꯇ ꯑꯅꯥꯕ ꯌꯥꯎꯗꯅ ꯑꯁꯤꯕ ꯌꯥꯎꯈꯤꯗꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯅ ꯍꯥꯏꯖꯒꯤ ꯁꯤꯗꯒꯤꯗꯤ ꯀꯨꯏꯔꯔꯣꯏ ꯑꯩꯈꯣꯏꯁꯤꯡꯁꯦ ꯑꯃꯨꯛ ꯃꯊꯪ ꯑꯃꯨꯛ ꯑꯋꯥꯕ ꯑꯃ ꯂꯥꯛꯇꯣꯔꯤ ꯍꯥꯏꯕꯁꯦ ꯑꯩꯅ 2023 ꯆꯍꯤ ꯇꯪꯈꯥꯏ ꯆꯟꯁꯤꯜꯂꯕ ꯈꯥꯏꯗꯣꯛ ꯆꯟꯁꯤꯜꯂꯛꯄꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯦ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯒꯅꯤ ꯃꯌꯥꯝ ꯆꯦꯛꯁꯤꯜꯂꯁꯤꯀꯣ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯑꯁꯤ ꯂꯩꯕꯤ ꯃꯌꯥꯝ ꯇꯥꯕꯤꯔꯝꯒꯅꯤ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯈꯤꯕꯅꯤ ꯇꯥꯕ ꯃꯌꯥꯝ ꯌꯥꯎꯅꯔꯝꯒꯅꯤ ꯆꯦꯛꯁꯤꯜꯂꯁꯤ ꯑꯩꯈꯣꯏꯁꯤ ꯆꯦꯛꯁꯤꯟꯅ ꯂꯩꯔꯤꯁꯤ ꯑꯋꯥꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯐꯪꯅꯔꯛꯀꯗꯣꯔꯤ ꯍꯥꯏꯕꯁꯦ ꯆꯦꯛꯁꯤꯟꯁꯦ ꯍꯥꯏꯕꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯗꯣꯏꯁꯤ ꯀꯔꯤꯗ ꯆꯦꯛꯁꯤꯟꯗꯣꯏꯅꯣ ꯁꯤꯅꯤ ꯃꯌꯥꯝꯅ ꯈꯟꯕꯤꯒꯗꯧꯁꯤꯀꯣ ꯑꯗꯨꯅ 2023 ꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯂꯥꯏꯕꯛ ꯆꯟꯁꯤꯜꯂꯛꯄꯗꯒꯤ ꯍꯧꯔꯅꯤ ꯑꯩꯈꯣꯏ ꯑꯋꯥꯕ ꯍꯥꯏꯖꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯅ ꯍꯥꯏꯖꯈꯤꯕꯁꯦ 2025 27 ꯐꯥꯎꯁꯤꯗꯤ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩꯖꯦꯅ ꯁꯨꯝ ꯍꯥꯏꯖꯈ꯭ꯔꯦꯀꯣ ꯍꯧꯖꯤꯛ 25 15 ꯆꯪꯉꯛꯑꯦꯀꯣ ꯁꯤꯃ ꯑꯩꯈꯣꯏ ꯌꯥꯝ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯑꯗ ꯑꯩꯈꯣꯏꯁꯨ ꯂꯥꯏꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯁꯤꯒꯤ ꯅꯨꯃꯤꯠꯇ ꯁꯤꯒꯤ ꯊꯥꯁꯤꯗ ꯍꯥꯏꯕꯗꯨꯗꯤ ꯑꯀꯛꯅꯕꯗꯤ ꯍꯥꯏꯕ ꯉꯝꯖꯗꯦ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯐꯥꯎꯖꯔꯛꯄ ꯈꯔ ꯁꯤꯗꯤ ꯊꯣꯛꯄ ꯌꯥꯏꯅ ꯇꯧꯕ ꯌꯥꯏꯅ ꯍꯥꯏꯕꯗꯣ ꯁꯝꯂꯞꯄ ꯃꯌꯥꯝꯅ ꯊꯝꯖꯕꯅꯤ ꯃꯗꯨꯃꯛꯅ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯍꯥꯏꯕ ꯉꯝꯖꯗꯦꯀꯣ ꯇꯧꯕꯇꯕꯨ ꯑꯩ ꯃꯃꯥꯡꯗꯒꯤ ꯍꯟꯅ ꯍꯥꯏꯖꯔꯦ 25 27 ꯐꯥꯎꯁꯤꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩꯁꯤ ꯃꯁꯤꯗꯤ ꯃꯌꯥꯝꯁꯤ ꯀꯥꯎꯕꯤꯗꯕꯅ ꯐꯩꯅ ꯈꯜꯂꯦ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯂꯩꯔꯛꯏꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏ ꯆꯍꯤ ꯃꯇꯝ ꯁꯥꯡꯉꯦ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯈꯪꯅꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤ 3 ꯀꯨꯟꯊꯥꯛꯄꯗꯒꯤ ꯊꯣꯛꯂꯒ ꯆꯍꯤ 140 ꯂꯩꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯅꯔꯤ ꯃꯌꯥꯝꯁꯤꯡꯁꯤ ꯑꯗꯨꯕꯨ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏꯁꯤ ꯃꯩꯇꯩ ꯑꯁꯣꯝꯗ ꯈꯨꯟꯇꯣꯛꯇ ꯈꯨꯟꯗꯥꯗꯅ ꯂꯩꯔꯤꯀꯣ ꯑꯗꯨꯒꯤ ꯃꯌꯥꯝꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯍꯟꯕ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯕꯨꯌꯥꯅꯁꯨ ꯇꯥꯏ ꯑꯗꯨ ꯆꯤꯡ ꯈꯨꯌꯨꯝ ꯃꯄꯥꯎꯅꯁꯨ ꯂꯩꯔꯤꯀꯣ ꯑꯩꯈꯣꯏꯁꯤ ꯑꯩꯒꯤ ꯍꯧꯔꯛꯐꯝꯗ ꯍꯟꯕꯒꯤꯗꯤ ꯍꯧꯅ ꯁꯥꯅꯤ ꯑꯩꯈꯣꯏꯅ ꯆꯍꯤ 5 ꯆꯠꯂ 10 ꯆꯠꯂ ꯑꯩꯈꯣꯏ ꯀꯣꯏꯅ ꯆꯠꯂꯨꯔꯕꯁꯨ ꯅꯣꯡꯃꯇꯒ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯍꯥꯏꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯖꯤꯟꯕꯒꯤ ꯃꯇꯝꯗꯨ ꯌꯧꯔꯦ ꯍꯥꯏꯖꯅꯤꯡꯉꯤꯀꯣ ꯁꯤꯃꯗꯤ ꯁꯣꯏꯗꯅ ꯊꯣꯛꯒꯗ꯭ꯔꯥ ꯈꯜꯂꯦ ꯑꯗꯨ ꯃꯁꯤꯒꯤ ꯑꯋꯥꯕꯁꯤꯡꯁꯤꯗꯤ ꯍꯥꯏꯗꯅ ꯇꯝꯗꯅ ꯀꯥꯟꯅꯔꯔꯣꯏ ꯃꯌꯥꯝꯁꯤꯡꯁꯤ ꯀꯣꯛ ꯌꯥꯝ ꯁꯥꯔꯅꯤꯀꯣ ꯆꯥꯎꯔꯥꯛꯄ ꯈꯤꯇꯪ ꯍꯥꯏꯖꯒꯦ ꯑꯗꯨꯅ ꯃꯌꯥꯝꯁꯤꯡꯁꯤ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯗꯕꯩ ꯊꯕꯛ ꯇꯧꯕꯤꯒꯅꯨ ꯑꯃꯒ ꯑꯃꯒ ꯌꯦꯡꯊꯤꯅꯕꯩ ꯊꯕꯛ ꯇꯧꯕꯤꯒꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯨꯡꯁꯤꯅꯅ ꯆꯥꯟꯅꯅ ꯑꯃꯒꯤ ꯑꯋꯥꯕꯗꯣ ꯑꯃꯅ ꯃꯇꯦꯡ ꯄꯥꯡ ꯑꯃꯒꯤ ꯉꯝꯗꯕꯗ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯃꯌꯥꯝꯁꯤꯡꯁꯤ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯐ ꯅꯨꯡꯉꯥꯏꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯃꯔꯝꯗ ꯃꯇꯦꯡꯅ ꯇꯥꯟꯅꯕ ꯃꯇꯝꯗꯣ ꯍꯦꯟꯗꯣꯛꯈ꯭ꯔꯦ ꯍꯥꯏꯖꯅꯤꯡꯉꯤꯀꯣ ꯃꯗꯨ ꯃꯇꯝ ꯃꯥꯡꯍꯟꯕꯤꯒꯅꯨ ꯑꯩꯈꯣꯏ ꯑꯩ ꯏꯊꯧꯁꯨ ꯁꯨꯅꯤꯀꯣ ꯉꯥꯏꯍꯥꯛ ꯁꯪꯕꯗ ꯑꯩꯈꯣꯏ ꯃꯤ ꯋꯥ ꯉꯥꯡꯅ ꯂꯩꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯀꯩꯗꯧꯁꯤꯒꯦꯗꯣ ꯑꯈꯪ ꯈꯪꯗ ꯃꯌꯥꯝꯁꯤꯡꯗꯣ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯇꯥꯟꯅꯕꯤꯕꯗꯨꯅ ꯍꯦꯟꯅ ꯁꯔꯨꯛ ꯆꯥꯝꯃ ꯐꯩ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯔꯒ ꯃꯤ ꯋꯥ ꯉꯥꯡꯕꯗ ꯀꯔꯤ ꯀꯥꯟꯅꯕ ꯄꯨꯔꯛꯀꯅꯤ ꯑꯗꯨꯅ ꯃꯤꯗꯨ ꯈꯟꯅꯍꯟꯕ ꯅꯨꯡꯁꯤꯅꯍꯟꯗꯕ ꯌꯦꯡꯊꯤꯅꯍꯟꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯨꯔꯛꯀꯗꯣꯏꯁꯦ ꯑꯗꯨꯅꯗꯤ ꯀꯔꯤ ꯑꯐꯕ ꯂꯥꯛꯀꯅꯤꯀꯣ ꯑꯗꯨꯅ ꯉꯁꯤꯁꯤ ꯃꯤꯁꯦ 2 ꯁꯨꯅ 3 ꯁꯨꯅ ꯑꯝꯇ ꯄꯨꯟꯕ ꯌꯥꯔꯛꯇ꯭ꯔꯤꯁꯦ ꯌꯦꯡꯊꯤꯅꯕ ꯃꯤꯒꯤ ꯃꯁꯤꯡ ꯍꯦꯟꯖꯜꯂꯛꯏꯁꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯁꯦ ꯍꯤꯒꯥꯏ ꯋꯥ ꯊꯥꯕ ꯊꯨꯒꯥꯏꯅꯕ ꯃꯤꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯌꯦꯕ ꯋꯥꯠꯇꯦ ꯊꯨꯒꯥꯏꯅꯕ ꯃꯥꯡꯍꯟꯅꯕ ꯇꯥꯍꯟꯅꯕ ꯃꯤꯒꯤ ꯃꯁꯤꯡ ꯈꯪꯗꯒꯩ ꯂꯩ ꯑꯗꯨꯕꯨ ꯐꯅꯕ ꯁꯦꯝꯖꯤꯟ ꯁꯥꯖꯟꯕꯤꯅꯕ ꯃꯤꯒꯤ ꯃꯁꯤꯡ ꯌꯥꯝ ꯂꯩꯇꯕ ꯌꯥꯝ ꯂꯤꯛꯄ ꯁꯤꯅꯅꯤꯀꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯄꯨꯝꯅꯃꯛꯇꯗꯤ ꯈꯪꯉꯕꯅꯤ ꯈꯪꯉꯁꯨ ꯈꯪꯗꯕꯁꯨ ꯌꯥꯎꯔꯝꯃꯦ ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ ꯉꯁꯤꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯨꯟꯕꯨ ꯂꯩꯄꯨꯗ ꯂꯩꯔꯤꯕ ꯃꯊꯧ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯝ ꯑꯆꯧ ꯑꯆꯧ ꯄꯥꯏꯗꯅ ꯂꯨꯆꯤꯡꯕ ꯂꯨꯆꯤꯡꯕꯤ ꯑꯣꯏꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡꯁꯤ ꯈꯨꯜ ꯑꯃꯒꯤ ꯂꯩꯀꯥꯏ ꯑꯃꯒꯤ ꯂꯩꯄꯥꯛ ꯑꯃꯒꯤ ꯂꯝꯗꯝ ꯑꯃꯒꯤ ꯂꯨꯆꯤꯡꯕꯅꯤ ꯂꯨꯆꯤꯡꯕꯤꯅꯦꯅ ꯈꯟꯕꯤꯔꯤꯁꯤꯡꯁꯦ
सिंह को मयाम मोसी ख्वाइदे सिंगनी ख्वाइदे हाइबनी को मोसी मयाम लुचिंग हापीरिस लुचिंग दी हापीरिस अदुगा मु ख्वाइदे की समन सिंग सचब मिगोंद सुकाइजरोय इगोंद सुकाइबिरकनो मिगोंद सोक्सरोय इगोंद सोक्सरोय हाइना मयुंगी सूर नुमगा सारा लेजबा मिगी मिवासु गांजदबा समना लेजरे मीदो मदुना मु अपंग मने अंगाव ने हाइबी होचिसिन को मसी अपंग मने गुदुनी गा ख्वाइदे बम फबा ख्वाइदे समम मिसा अपंग मसिंग चनबी होचिति गुदुनी अदु हुरान चिंथि ngamba mipat mihat mipun ngamba aran madu sumhan ngamba sumadu lanan ngamba ngang ba sakwa haiba singsina angam bathong ni phamnai bani lusing bare da maya chakang mai khangni mai khangnari mana nga cha maya ko ba ko bi adu sumna singna chachari ba yamna chamna lejeru misakuna magi ngang mana sumna sing ngang jeri mai ba wa ka lo bi chini masi ko gi sanari singse adu hujik sing yam lu si asumba sing ma sungang ya ta matam aina asumba sing ma ngang da pure ngale ai puti thira kani pugi hakke na thira kani adu ni kari gi no ma se sumai sum lai tar kani ko si kyam ni lai ya ki da ke tayung pan si tayung pan da lai mi sing se kayam ku na ko hing da lai pun ya ki da ke ba adu pun na mang in na lumin na na ta na ka su lai tre ba ti di ko adu tar ga di kai cho ko ti marak sai ka ko khan lo ta anda hujik sidi pai kuna hairam madalai anai guna mayai de senba adu aru guna matai de senba matamni adu mayai de pa angam mana masing sa gani ko samban na hawai matun sa gani matam se aduna samban laina kuna ingol lama ko gu samban laina tingi ba khari se ayam na pera hainai bu chan jang dana ba mi jang dana ba gidamak tere ma ko na khari adu san changdana ba mi changdana ba khai ba mana onjal aga mana masing bu ne sare bu siti sambandha wai ma ko sa ba ai koi bu ngapi sendi gani le riba sipai thana le riba mayam sing se ngoi sing jino onjal akoi public akoi dum sari bu siti ha le ba tu pi bu mana tong mu tawi ba sini ko sambandha wai ma ko sa ba angam ma taw akoi bu ngapi sendi gani akoi bu sing ni lapta ki gani le bu mi sing do ngoi lo onjal la gani ma sa mai onjal sari sing sing aduna samban hawai matol chabai akoi ngak senaba le ba samban bu onjal la thai ko tumana chai channa changa chaba na mano chai sing adu yo gati matam du leite matam du loire hai se pai pu su takpi rami adu dia ma chumme akoi kai tara na yaw de khali adu si phau da chumna lai ko na khanga padagi adu puya gi wari solution la e ki latam ma khap tangai sale latam du bo khai bok chanjale khajik tangai loi gi mathang puya ma leitre adu asok ya ma yam du lari masat pun mak loi summan la ga luram dai ma se khajik tung lan da tra ha se sisu so buang ma ne ko pun mak summan la adu atai du sumak bani na ma su sum tra gi khali ko tawlai ba olai ba hongai ba situation ji gi mo ma taw si ye mora ba su ko ti cha na ra ga dum lai ba ta noi kana kuma singo khoyum jingi pausana ba ngamba singo khoy ma paulo ngamba moi wari sana ba ngamba mi singi di khangi amani moi di hena ko da khoi budi mi ni na khoi ma ti jada ba ni na khoi bu khang sa khoi ma khang na pauja pa ning sa ba ko sing na cha u sa ba kha du ko na ma yam na pausam jari si ndu ma yam ko na maksing di punna phami na ni punna chakhan me na ni ai tom na phara ga ai tom na sa khala ga ngai ba du na ti ko ma yam na mana ba ni mana ba ngai ba amana ni sawara amana mana ko sara hin dikhari le da ko sangi gom le da ko karai nu ngai du mana ba khunai ma hai ba du sam mana na amade hena da amma suwat nu ngai le da musul mana ba khunai ba si project si du na ti ko le to ma ko sara hin ma ko si jang ni mai so kai mu la sa ko ya ko no kana bi le si si asina di ku ina sang chataroi matam se adigi amana ko se awa bagi wai si yang more adu tentak nam tang hai se ke halam nan sing so hangiro tana biro ai koi gi no chuk ta khongda gi sing se khongga om lak nei hai ba mati ai mamang so hai sa re ka si am chung hanan ning jari sing jage ahan no khongga ba hawa gani magi maram lang ni yaw hini ko am ta tik kai dana ani su khongga ba
lama khang da khaibo ma manghaw ni siyo ni khaibo ma yawgini Om suba khongaba kuwan jingi jingong da ta tum si ni mangani ha ko mari ni ko si suai da bawani ko aduna mayam do sa jiri ha jiri sa pai ni so lan bu ma lan tham mo ga ni ma mang su ha ji mam de ko ta kham tum bam ni na pai so lan bu mo ga jiri jiri si mani so lan bu ma so sam pur bai si mani ko pai so lan bu se adu kha mai ram da कोई मोरे रो साइड है तारे सीमा तो माइके सोंगे सिनी को यामा सोबा तो वाबा तेना तो जिनसे अदन मसीबी सथम रुफम हिमा मम तले तब हाय तारे अन मतम सी औरगदी हे ताइबं मी नंग मु कनमी नबा ताइबं मी दिलाय न सिंग खुइम लाय कनाना नंग मु कन मु मोये मतम मदु ददी नंग मु नंग कनजवो असाना न साबु कनजवो अदु नतर कनामु एदु कनमी न लेती है अदुदा आइबो आइना कनजबा से कमाइना कनजोइ बिसि अदुदी तमसी औरगदी नंगी हौरफम खंगो हंजनम खंगो नपा नपु मसक खंगो नंगु सिबि गुमपु मसक खंगो अदु खंगगदि नंग लंबी लेये लंबी सोइना फंगनी ना ताफियम ai kadai na hौरपनो kadai na हंजनगदबनो आइगी इपाना कनानो इमाना कनानो आइबो सिबि गुमपुना कनानो तो हाई बसिंग से खाना गदी एक लंबी सोई न फांगने लंबी चेंगा रखने आए लंबी बुरकने लंबी चक्कर पाने आए अदुना मसीगी लेंगे बा पाइपन मक्सु मिना कोम सिंगिना से आइना से हाई न सोयोना नोंगाइ तब सुखनबी हेंजन सुखनबी गनो अदुगा मसु मक्फोक ना हाबस लेति सुंपुन सिंगो इन मिना नबा तंग थंग जबने हाई मतम दु योरागा ओ सुमाइन हारमे कोइ कई तो बुया के करी मथौला गदी ओ सुमाइन अदि कोइ कई तो बुया के तो तंग कोइ दा वाखल लौसिं ओइ हौना नबुगी तंग निंजंग जबै वानी को अदु मतम से मतम ने खंगौर रोय कना सु गसी से लेरि से पुन मक्सिं से हिंदू की लाइन चली बसिं से हिंदू सुंग दियो मते चली संग ai कोइ की मते गिना सक हारे हिंदू की ने युग हारे को युग अमैसे मरी न मोय के सु सैत कोइ के करी सैत तेता दुआ को कली ना जुग अहुम द लोय रे जुग अहुम द लोय रा बने कली ने वो से कली जुग अहुम द लोय बन नाइ रे बने कली दुसु लोय बन नाइ बम नै ने मा सु अदु कर्म मतम द लोय दो इनो मा से सही हौजिक न सही यार सही कया ना युग अम सागी से उनको हंगियो मैते के सक ऐसे सही द पाथोरा के खिसाब द ला पद की दे कोइ से क्रिस्टला अदु सही कया ना सही द पाथोरा सही कया ना कोइ सक अम सागी से उनको हंगियो अकोइना हिंदू की कोइना हिंदू लाइन चलिंग मतम न सु ए कली संगे हुजिति दुनिया दान है बसे कुइ कोइ इंता लाई समना द से कोइ भगवान श्री कृष्ण जो कली चंग पतनी मान पोखरी से मान पोखरी सही क्या सुरे असी गो सही क्या ले है अदुनी लोइब नाइब पोनी न मा से सही क्या वाली के लोइब दो से चुप से लोइब दो से अदु लोइब सही क्या वाली के संतल हम बा कनै मा पो से दो मासु लोइब नाइबम दे लेदोइ ने बदु कर्म मतम दे लोइब दो इनोइ से कोइ मसिंग थी बदु लोइ रुरदे तरा सुरदे तरा अमा दे म हौरा कने बखोइ तरा हारो से अमा तरा मासे अमा म हौरै दुंगाइ अकोइ सक बरि से लोइ रबनि न गसाइ अदु सैत दे म हौ तारे मोइसु कोइ सु हई सक हया सक खुनुंग सक कोना लांग खुनुंग लांग सक ने कोइ सक मरि से लोइ रगे मथम थिनिगाइ ने तबिन अमा दे म हौ तारे कोइ सु समानै अखोई की नमते हिंदू की नमते इस्लाम की नमते क्रिश्चियन की नमते सब माना बपोनी को लई से क्रिश्चियन की सुमई बाइबल दल लई इस्लाम की सुमई कुरान दल लई हिंदू की सु कोई पुराण दल लई पुनमक माई पुरुक काम मालय से लई पुनमक सिंह से माई से गोइ वाई लई बो नत मोय पुनमक सिंह गोइ लांग दियो हाय पोसे चामाना थोंग मनी को अमत खेनर मोय अदु कर्म मतम दल लोइ दुइ नो हाय बजा सि खतंग ने बखोय खंग दल लई नरिस कोई लाइक तो चाहिए ताई कोई नहीं कम साइड का ना है मतलब याऊं चाहिए ताई नहीं युग मोर दिया तो कोई श्री कृष्ण का जो कोई पाऊँ उधर के हल्ले में बस शूट उनका मरे हम तो बड़ी रात में ताज़े लगे तो चंदी वाले तो सी मरोन से या मसलू आगे से तारे या मसलू को या मसलू को कोने मतलब तो देखो क्रिस्ट पोखरी मतलब तो देखो करिया है ना सही मशीन पार में सारा रह गया तो बसी खंग तारे अबू खंग करी सही क्या होगा वो मैं सही क्या ना सागे जरूर हम भी
ꯃꯇꯝꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯄꯨꯊꯣꯛꯄ ꯌꯥꯔꯦ ꯑꯗꯨ ꯃꯇꯝ ꯑꯗꯨ ꯅꯣꯡꯃ ꯍꯦꯟꯕ ꯌꯥꯗꯦ ꯅꯣꯡꯃ ꯋꯥꯠꯄ ꯌꯥꯗꯦ ꯉꯁꯤꯁꯦ ꯂꯣꯏꯔꯗꯤ ꯑꯃꯨꯛ ꯍꯜꯂꯛꯎ ꯌꯥꯔꯣꯏ ꯂꯣꯏꯔꯗꯤ ꯃꯥ ꯑꯗꯨꯝ ꯆꯠꯀꯗꯧꯅꯦ ꯍꯌꯦꯡ ꯍꯥꯏꯕ ꯑꯃ ꯂꯥꯛꯑꯅꯤ ꯑꯗꯣ ꯂꯣꯏꯕ ꯂꯩꯕ ꯅꯥꯏꯕꯅꯤꯅ ꯂꯣꯏꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏꯁꯨ ꯂꯣꯏꯔꯦ ꯑꯅꯧꯕ ꯁꯦꯟꯆꯨꯔꯤ ꯑꯃꯃꯨꯛ ꯍꯧ ꯇꯥꯔꯦ ꯑꯗꯨ ꯃꯇꯝꯗꯤ ꯁꯥꯡꯗ꯭ꯔꯦ ꯇꯦꯜꯂꯦ ꯍꯥꯏꯕꯁꯦ ꯁꯤꯃꯇꯪꯗꯤ ꯍꯥꯏꯖꯅꯤꯡꯉꯦꯀꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯨꯡꯉꯥꯏꯕꯗ ꯇꯥꯏꯕꯪ ꯃꯤꯒꯤ ꯅꯨꯡꯉꯥꯏꯕꯗ ꯃꯄꯥꯟ ꯁꯥꯕ ꯃꯇꯣꯜ ꯂꯣꯝꯕꯩꯗꯤ ꯂꯣꯝꯃꯦ ꯃꯇꯝꯁꯤꯗ ꯅꯨꯡꯉꯥꯏꯕꯅ ꯃꯤꯑꯣꯏꯕꯁꯤꯡꯁꯦ ꯊꯕꯛ ꯁꯨꯅꯤꯡꯉꯥꯏ ꯅꯣꯝꯅꯤꯡꯉꯥꯏꯇꯗꯤ ꯁꯨꯃꯥꯡꯗ ꯍꯧꯕ ꯅꯥꯄꯤ ꯐꯣꯏ ꯁꯥꯟꯅ ꯂꯩꯅꯤꯅ ꯍꯥꯏ ꯊꯕꯛ ꯁꯨꯅꯤꯡꯉꯥꯏ ꯂꯩꯇꯗꯤ ꯑꯗ ꯍꯧꯖꯤꯛꯇꯤ ꯁꯨꯃꯥꯡꯗ ꯍꯧꯕ ꯅꯥꯄꯤ ꯐꯣꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯂꯣꯏ ꯄꯀꯥ ꯇꯧꯁꯟꯈ꯭ꯔꯕꯅꯤ ꯂꯩꯇ꯭ꯔꯦ ꯂꯣꯏꯔꯦ ꯅꯨꯡꯉꯥꯏꯕ ꯃꯇꯣꯜ ꯂꯣꯝꯃꯦ ꯎꯗꯣ ꯀꯥꯈꯠꯄꯗ ꯃꯇꯣꯜ ꯂꯣꯝꯃꯗꯤ ꯑꯃꯨꯛ ꯀꯨꯝꯊꯔꯛꯄ ꯇꯥꯔꯦꯅ ꯑꯩ ꯀꯥꯕ ꯂꯣꯏꯔꯦ ꯆꯤꯡ ꯃꯇꯣꯟ ꯃꯇꯣꯟꯕꯨ ꯀꯥꯔꯨꯔꯦꯕ ꯑꯩꯁꯦ ꯀꯥꯕ ꯂꯣꯏꯔꯕꯅꯤ ꯑꯃꯨꯛ ꯀꯨꯝꯃꯛꯄ ꯇꯥꯔꯦ ꯃꯈꯣꯡꯗꯤ ꯍꯧꯔ ꯃꯈꯣꯡꯗꯤ ꯑꯃꯨꯛ ꯍꯟꯅ ꯀꯥ ꯇꯥꯔꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯀꯥꯕ ꯀꯩꯗꯧꯕꯗꯨꯗꯤ ꯃꯌꯥꯝꯅ ꯈꯪꯉꯦ ꯑꯗꯨꯗꯤ ꯑꯗꯨ ꯃꯌꯥꯝꯁꯦ ꯄꯨꯜꯂꯤꯉꯩꯁꯦ ꯈꯨꯗꯣꯡꯆꯥꯕ ꯑꯝꯇꯪ ꯂꯧꯖꯧꯒꯦ ꯃꯌꯥꯝꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯀꯔꯤ ꯂꯩꯕ ꯍꯥꯏꯅꯤꯡꯕ ꯀꯔꯤ ꯂꯩꯕ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝꯅ ꯍꯪꯉꯒ ꯈꯨꯝꯕ ꯅꯨꯡꯉꯥꯏꯕ ꯑꯩꯗꯤ ꯏꯊꯟꯗ ꯉꯥꯡꯕꯁꯤ ꯉꯥꯡꯅꯤꯡꯗꯦ ꯆꯜꯂꯦ ꯅꯣꯏꯅ ꯍꯪꯉꯒꯅ ꯈꯨꯝꯕꯗꯨꯅ ꯅꯨꯡꯉꯥꯏꯖꯩ ꯍꯪꯅꯤꯡꯕ ꯅꯣꯏꯅ ꯍꯪꯅꯤꯡꯉꯤꯗꯣ ꯍꯥꯏꯅꯤꯡꯉꯤꯗꯣ ꯍꯥꯏꯔꯛꯑꯣꯕ ꯅꯣꯏꯅ ꯍꯥꯏꯅꯤꯡꯕꯗꯣ ꯑꯗꯨ ꯈꯨꯝꯃꯒ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯖꯩꯕ ꯑꯩꯉꯣꯟꯗꯒꯤꯁꯨ ꯉꯥꯡꯕꯗꯨꯗꯤ ꯉꯥꯡꯐꯝ ꯈꯪꯗꯦ ꯀꯩꯅꯣ ꯍꯥꯏꯐꯝ ꯈꯪꯗꯦ ꯅꯣꯏꯅ ꯍꯪꯉꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯗ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯅꯣꯏ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤꯡ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯨ ꯋꯥꯍꯪ ꯑꯃꯅ ꯈ꯭ꯋꯥꯏ ꯇꯔꯥ ꯄꯨꯝꯅꯃꯛ ꯂꯣꯏ ꯀꯥꯟꯅꯕ ꯌꯥꯕ ꯋꯥꯍꯪ ꯑꯗꯨꯗ ꯑꯣꯏꯅ ꯍꯪꯕꯤꯌꯣꯕ ꯑꯩ ꯑꯃꯅ ꯍꯪꯉꯒ ꯄꯥꯎꯈꯨꯝꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯈꯟꯅꯃꯤꯟꯅꯕ ꯌꯥꯕ ꯑꯗꯩ ꯑꯩ ꯏꯇꯣꯝꯗꯒꯤ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗꯤ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯇꯤꯜꯂꯤꯒꯤꯅꯤꯅ ꯃꯌꯥꯝꯒꯤ ꯋꯥ ꯉꯥꯡꯁꯤ ꯁꯤꯅꯤ ꯍꯥꯏꯖꯅꯤꯡꯉꯤꯁꯤꯅ ꯌꯥꯅꯤ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣ ꯍꯥꯏꯕꯤꯔꯛꯑꯣ ꯀꯅꯥꯒꯨꯝꯕ ꯍꯪꯅꯤꯡꯕ ꯍꯥꯏꯅꯤꯡꯕꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯒꯤ ꯃꯔꯛꯇꯒꯤꯁꯨ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯏꯄꯥ ꯏꯄꯥꯒꯤ ꯃꯔꯛꯇꯒꯤ ꯑꯣꯏꯔꯁꯨ ꯍꯪꯕꯤꯔꯛꯑꯣ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯅꯤꯡꯉꯤꯗꯣ ꯄꯟꯊꯒꯅꯣ ꯏꯀꯥꯏꯒꯅꯣ ꯍꯪꯕꯕꯨ ꯏꯀꯥꯏꯔꯗꯤ ꯈꯪꯉꯔꯣꯏ ꯍꯪꯕꯗꯤ ꯁꯨ ꯏꯀꯥꯏꯔꯣꯏꯗꯕꯅꯦ ꯊꯤꯕ ꯍꯪꯕꯕꯨ ꯏꯀꯥꯏꯔꯗꯤ ꯁꯣꯜꯂꯗꯤ ꯀꯗꯥꯏ ꯈꯪꯗꯣꯏꯅꯣ ꯐꯪꯗꯣꯏꯅꯣ ꯊꯤꯕ ꯀꯟꯕ ꯍꯪꯕ ꯀꯟꯕ ꯃꯤꯗꯨꯅ ꯈꯪꯕ ꯍꯩꯕ ꯁꯤꯡꯕ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯏ ꯁꯤꯗ ꯀꯅꯥꯅ ꯏꯀꯥꯏꯅꯤꯡꯉꯥꯏ ꯀꯩꯁꯨ ꯑꯩꯈꯣই ꯃꯁꯦꯟ ꯃꯛꯇ ꯂꯩꯔꯤꯁꯤ ꯀꯅꯥꯁꯨ ꯌꯥꯎꯗꯦ ꯀꯩꯁꯨ ꯏꯀꯥꯏꯕꯤꯒꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯩ ꯑꯝꯇꯪ ꯍꯥꯏꯖꯅꯤꯡꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯆꯠꯂꯦ ꯍꯥꯏꯔꯒꯅꯦ ꯁ꯭ꯋꯥꯏꯗ ꯃꯇꯧ ꯃꯥꯟꯅꯕ ꯆꯠꯂꯒ ꯁ꯭ꯋꯥꯏ ꯊꯣꯛꯈ꯭ꯔꯒ ꯐꯤꯖꯦꯜ ꯑꯃ ꯇꯧꯕ ꯑꯃꯅ ꯆꯦꯟ ꯇꯧꯕ ꯊꯕꯛꯇꯨ ꯇꯧꯕꯤꯒꯅꯨꯀꯣ ꯃꯗꯨ ꯌꯥꯝ ꯇꯧꯕꯅꯤ ꯃꯗꯨ ꯑꯩ ꯈꯔꯁꯨ ꯎꯔꯦꯀꯣ ꯃꯤꯁꯤꯡꯅ ꯑꯗꯨ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯃꯤꯗꯨ ꯄꯜꯂꯒ ꯃꯌꯥꯝ ꯇꯤꯜꯂꯒꯅ ꯃꯥꯅꯕ ꯆꯪꯉꯛꯄ ꯁ꯭ꯋꯥꯏ ꯊꯣꯛꯈ꯭ꯔꯒ ꯊꯣꯛꯄ ꯑꯃꯁꯨ ꯇꯧꯅꯤ ꯊꯕꯛꯇꯣ ꯇꯧꯅꯤ ꯃꯗꯨ ꯀꯅꯥꯒꯤ ꯑꯁꯣꯏꯕꯅꯣ ꯃꯥꯗꯒꯤ ꯅꯠꯇꯦ ꯄꯨꯝꯅꯃꯛꯀꯤ ꯑꯁꯣꯏꯕ ꯃꯥꯡꯖꯕꯅꯦ ꯇꯧꯕꯤꯒꯅꯨꯀꯣ ꯑꯇꯩ ꯂꯥꯏꯅꯤꯡꯕꯁꯤꯡ ꯇꯧꯒꯅꯨꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯇꯧꯕ ꯌꯥꯔꯣꯏ ꯃꯗꯨꯃ ꯉꯝꯃꯣꯏꯗꯣꯔꯒꯅ ꯉꯝꯃꯣꯏ ꯍꯦꯛꯇ ꯍꯥꯏꯗꯣꯛꯄꯤꯌꯨ ꯑꯩ ꯃꯗꯨ ꯆꯠꯄ ꯉꯝꯖꯔꯣꯏ ꯏꯗꯨ ꯉꯥꯛꯄ ꯉꯝꯖꯔꯣꯏ ꯃꯌꯥꯝ ꯃꯃꯥꯡꯗꯁꯨ ꯃꯥꯟꯅꯕ ꯆꯪꯉꯒ ꯊꯣꯛꯈ꯭ꯔꯒꯅ ꯊꯣꯛꯄ ꯃꯌꯥꯝ ꯎꯅꯗꯤ ꯅꯠꯇꯕ ꯇꯧꯕꯤ ꯊꯕꯛꯀꯣ ꯑꯗꯨ ꯇꯧꯕꯤꯒꯅꯨ ꯇꯧꯗ ꯇꯧꯔꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯧꯁꯤ ꯃꯍꯟꯒꯨꯝꯁꯤ ꯀꯣ ꯃꯌꯦꯛ ꯁꯦꯡꯅ ꯇꯧꯁꯤ ꯑꯩꯈꯣꯏꯗꯒꯤ ꯇꯝꯖꯗꯧꯔꯤꯕ ꯃꯤꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯦꯕ ꯃꯩ ꯃꯇꯧ ꯇꯝꯖꯒꯦ ꯍꯥꯏꯕꯁꯨ ꯀꯅꯥꯁꯨ ꯈꯣꯏꯗꯥꯖꯕ ꯄꯥꯝꯖꯕ ꯃꯤꯗꯤ ꯇꯝꯖꯒꯦ ꯍꯥꯏꯕ ꯑꯃ ꯂꯩꯔꯝꯒꯅꯦꯕ ꯇꯝꯗꯣꯔꯤꯗꯣ ꯑꯩꯈꯣꯏꯅ ꯑꯆꯨꯝꯕ ꯑꯁꯦꯡꯕꯗꯨ ꯃꯉꯣꯟꯗ ꯇꯥꯛꯄꯤꯔꯝꯃꯗꯤ ꯃꯇꯧꯗꯨ ꯇꯝꯍꯜꯂꯕꯗꯤ ꯐꯩꯗꯅ ꯐꯠꯇꯕ ꯑꯣꯏꯗꯕ ꯀꯥꯟꯅꯗꯕ ꯄꯣꯠꯇꯨ ꯃꯉꯣꯟꯗ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯕꯗꯨꯗꯤ ꯈꯨꯟꯅꯥꯏꯁꯤ ꯃꯥꯡꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯩꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯌꯥꯔꯛꯀꯅꯦꯕ ꯑꯗꯨꯗꯤ ꯑꯗꯨ ꯐꯠꯇꯦ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯤ ꯌꯥꯝ ꯄꯤꯛꯄ ꯈꯨꯟꯅꯥꯏꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯥꯟꯅꯅ ꯀꯜꯍꯧꯗ꯭ꯔꯒꯗꯤ ꯃꯥꯂꯦꯝꯁꯦ ꯑꯩꯈꯣꯏꯁꯦ ꯃꯨꯠꯈꯤꯕ ꯌꯥꯕꯒꯤ ꯄꯨꯡꯐꯝ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯤ ꯌꯧꯔꯦ ꯍꯥꯏꯕꯁꯦ ꯑꯁꯤꯃ ꯊꯝꯖꯅꯤꯡꯉꯤꯀꯣ ꯀꯨꯏꯔꯔꯣꯏ ꯑꯩꯈꯣꯏ ꯃꯨꯠꯀꯗꯕꯁꯨ ꯑꯗꯨ ꯃꯨꯠꯇ꯭ꯔꯤꯉꯩꯁꯤꯗ ꯀꯃꯥꯏꯅ ꯃꯨꯠꯇꯅꯕ ꯇꯧꯍꯧꯁꯤꯒꯦꯗꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯇꯔꯦꯠ ꯇꯔꯥ ꯄꯨꯟꯅ ꯈꯟꯅꯔꯒ ꯃꯗꯨ ꯂꯦꯞꯅꯍꯧꯒꯗꯧꯅꯦꯕ ꯉꯁꯤ ꯂꯩꯔꯤꯕ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯃꯒ ꯑꯃꯒ ꯇꯤꯟꯅꯕ ꯑꯃꯒ ꯑꯃꯒ ꯄꯨꯟꯕ ꯌꯥꯗ꯭ꯔꯒꯩ ꯂꯩꯔꯒꯗꯤ ꯋꯥꯈꯜ ꯇꯥꯗꯦ ꯇꯥꯗꯦꯅ ꯂꯩꯔꯒꯗꯤ ꯁꯣꯏꯗꯅ ꯅꯣꯡꯃ ꯃꯨꯠꯈ꯭ꯔꯅꯦꯕ ꯑꯩꯈꯣꯏ ꯁꯤ ꯃꯥꯂꯦꯝꯗꯒꯤ ꯁꯣꯏꯗꯅ ꯃꯨꯠꯂꯅꯤꯀꯣ ꯁꯤꯗꯤ ꯑꯩ ꯌꯥꯝ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯖꯅꯤꯡꯉꯤꯀꯣ ꯑꯗꯨ ꯃꯨꯠꯄꯁꯤ ꯃꯨꯠꯄꯗꯤ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯁꯤ ꯃꯩꯇꯩꯁꯤ ꯃꯁꯤꯡ ꯌꯥꯝ ꯂꯤꯛꯅ ꯂꯩꯍꯧꯒꯅꯤꯀꯣ ꯃꯁꯤꯡ ꯑꯀꯛꯅꯕꯗꯨꯃꯛꯇꯤ ꯑꯩ ꯍꯥꯏꯖꯔꯔꯣꯏ ꯑꯗꯨꯗꯤ ꯇꯧꯁꯨ ꯇꯧꯔꯣꯏꯗꯤ ꯍꯥꯏꯁꯨ ꯍꯥꯏꯅꯤꯡꯗ꯭ꯔꯦꯀꯣ ꯃꯁꯤꯡ ꯑꯀꯛꯅꯅ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯤꯡꯁꯦ ꯈꯖꯤꯛ ꯈꯛꯇꯅꯤ ꯈꯨꯖꯣꯛ ꯑꯃꯈꯛꯇꯅꯦ ꯌꯥꯝꯕ ꯅꯠꯇꯦ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯩꯇꯩꯒꯤ ꯈꯜꯂꯛꯄꯗ ꯈꯨꯖꯣꯛ ꯑꯃꯈꯛꯇꯅꯦ ꯍꯥꯏꯇꯥꯔꯦ ꯂꯩꯇꯦ ꯌꯥꯝꯗꯕ ꯃꯥꯟꯕ ꯉꯥꯛꯇꯅꯤ ꯃꯩꯇꯩ ꯃꯥꯟꯕ ꯉꯥꯛꯇꯅꯤ ꯁꯤꯒꯤ ꯈꯨꯗꯝꯗꯤ ꯀꯩꯅꯣꯗ
ai ipa itu di wari dire pada wari saya pada taning di masa ai se ai ipa itu yang maroi ba dire wari itu ai ipa dugi wari dire pa mata taning na changsala mi to madu mai mapam asing mapam mapuni ba mai I mari ni ba ai I mari na tragadi mi to ki wari nga wa nga pa dai taning to taning wai sini yang chamna ha khangna una ina sum neli poto adudi kai no adu dai doise khangdana net padudi pai khangna una net padudi tawai adu neli potudi mi makhala mane ai tare moi sing sidi ko adu nai na ji ai gi yam he ko win na ba imam tan ipam tan ko win na ba I silaw ani kan lei chata o lei chata to ai ga kai go maram ma de gi ningai samna na ma de sauna da warau na dan thang ten pa na hana suna da ma ji leiba ngam da chen gra ba nang ha la ge na amadu ha ge do leiba ngam da chen gre sei manga dan tara dan magi ma khon ma wa kari ta gi da ba magi ma wa ko kai ta gi do sei tara ma kulung kun tha ma se ado ai ga hana suna da to yin thina da na dugi mati ge na sakra ba ma to sei tara to ni matung e nang ni na du sumai ba phang do li hawi ne na ya ma do sumai da a da li hawi ne I phang da mi ne theng da mi ha da adu ngam ta da karai do ma theng na mi ina pa dai do kai lem do kamai to ma kamai ta uri ke do ina hangoi do mi do na khaitanga ga hairam maga du nganga sa ko ai mai ta na sala ta na du ni ngako ta da ngako ni tama ma ngako ni ai ina du kamai ta uri do ali ya ma du kamai ta uri ma kamai hi ngori ke do ke do hangoi ta na hangoi ne adu ai gi pongui na ba silina na tra ga di o ma adu li ho boy o phare kam da hori ka sa da li ho ne adu di isagi ipot isagi na lining sigi maram da khair ko matam da mana da ta di sang di ni sing do ko mi te na te mai te I na te ba mam di mapa ma pu nu si ma sa khang da mai ba maram da nu si khang da ma ko mai maram da mo di ma nu si do ma gi apu ko mama wa da mapa wa da ma di ma nu si khang mo do nu si ba khang ri do ai ko mi ko da maroi sing na ni na ha jani ngi sim se adu gi khudam mai ba nu specially tu ni ko akwai na ngasi sali ba tawi ba se kayam na kai ra ki ba kanada mamja ba le ra ki ba isagi ina ne ba lining ne ba char se ai pai ku ning jage pai ku sun jage ai ba da chawi ba warau ri se kari gi min no ba ko warau ri sawi se mi gi mapa ipa ko do akwai khang da bai ko ram man ji ei ipa ko ku masak khang ipa ko je lagi ai ima masak khang mi ma ima ko ram do ji masak khang ai ima di ima ko je lagi ha ba ji da ya di se sauni warau ri se kari gi no si kun hang je ri kana gi mang ge ba kana gi akai ba to kana gi mapon hura lagi ba kana gi ni ha ro tu ku ya ro ge ba ko na ai gi ngon sai na ngaksa ni ai yum sai na ngaksa ai mapon ai ngaksa sen jani ha gi ji ya di kari gi no si ne ba sida bu kari hai na ko na ai ko se yam tu ku sa ba hang bo na ama ma phat ba do mo mi tu mi khan bi se kari maram mi no akoi kari phat ba hen ma cha ru ra ge ba kari phat ba thaba kaya ma ko ta ru ra ge ba le kai samaj ki miyam gi khul lai pa ki mang na ba kaya ma ta ru ra ge ba adu di taw de ba khoi ai mayam da so du taw hai sa di ai khoi gi ipa ma sa khang ji ima ma sa khang ai ga hor ko sa ko ma sa khang ji ai gi ipa na ipuna akoi je lai ni ma na te ba ko di ipa ipu ni ma sa ma ta ne maram di kana na ko yum dele sana mai do ko ipu pi ra ko ne ba ni do pa khang mai do ko I gu do ne ma su ko I kanu ne ba le ni se akoi di ipa ipu ni ma sa ma ta ne ba lai ni ma na te ba ko gi akoi ipa ipu ni ma ne ba lai ha ba di tungan ma lai hre tuna lai du mai wari ya mai jagre ko ala ko di ma ipa ipu ni ma sa ma su ta ne tuna ai ipa ima do ni se re ge sa sa re ge ipa ima son sa re ge ai iro lai ta ban I iro lai ji iro da nan sa ji iro no son sa iro da sa cha ge se sila bu wara u sauni ni kari maram ni no nangi na ron ngang ya roi nangi na pa du na pa ko ya roi na ma ko ya roi adu sa na ba ko ya ba ko la kaya mo yang mai ko na mo da kai baran wa sui ba ta bura ge ai mo ai ko gi mara ke tor mi ba so ai ma kom pa ni ko ma ai se ge asoi bi ya wa ba so ko ma do ko ni khang na sui gi ba ni ta pi ba nai ma kom pa ni hai se ge
ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕꯁꯨ ꯄꯨꯊꯣꯛꯎ ꯌꯥꯗꯕ ꯇꯥꯛꯄꯤꯌꯨꯁꯨ ꯌꯥꯗꯕ ꯉꯝꯗꯕ ꯁꯣꯏ ꯐꯠꯇꯦ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯇꯧꯍꯟꯕꯤꯕ ꯆꯩꯕꯤꯕꯁꯦ ꯁꯤ ꯃꯤꯑꯣꯏꯕꯒꯤ ꯆꯠꯅꯔꯣꯜꯂꯕ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯠꯂꯤꯕ ꯇꯧꯔꯤꯕꯁꯦ ꯃꯁꯥꯒꯤ ꯀꯥꯟꯅꯅꯕ ꯅꯠꯇꯦꯀꯣ ꯈꯨꯟꯅꯥꯏꯁꯤꯒꯤꯗꯃꯛꯇꯅꯤ ꯃꯩꯇꯩ ꯑꯩꯈꯣꯏꯁꯤ ꯃꯨꯠꯈꯤꯗꯣꯔꯦ ꯃꯨꯠꯇꯅꯕ ꯀꯃꯥꯏꯅ ꯇꯧ ꯀꯜꯍꯧꯁꯤꯒꯦꯅ ꯈꯜꯂꯤꯁꯦ ꯃꯩꯇꯩꯒꯤꯗꯨ ꯃꯥꯁꯨ ꯃꯩꯇꯩꯅꯤ ꯃꯩꯇꯩ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛꯁꯦ ꯃꯅꯤꯄꯨꯔꯗꯣ ꯑꯩꯇꯣꯝꯗꯒꯤꯔꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯅꯦꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯍꯣꯠꯅꯔꯤꯁꯦ ꯃꯥꯒꯤ ꯁꯔꯨꯛꯁꯨ ꯌꯥꯎꯔꯤꯅꯦ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯋꯥꯈꯜꯗꯨꯗ ꯆꯦꯟꯗꯦꯕ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯆꯥꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯆꯦꯜꯂꯦꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯀꯔꯝꯕ ꯂꯥꯏꯅꯤꯡ ꯑꯃꯇ ꯍꯨꯟꯕ ꯌꯥꯎꯈ꯭ꯔꯒꯦ ꯃꯥꯒꯤꯗꯨꯅ ꯐꯠꯇꯦ ꯃꯥꯒꯤꯗꯨꯅ ꯐꯩꯅ ꯀꯅꯥ ꯍꯨꯟꯕ ꯌꯥꯎꯈ꯭ꯔꯒꯦꯕ ꯆꯞ ꯃꯥꯟꯅꯩ ꯂꯥꯏꯅꯤꯡ ꯍꯥꯏꯕꯁꯤꯗꯤ ꯃꯣꯏꯁꯨ ꯃꯣꯏꯅ ꯆꯥꯎꯋꯤ ꯍꯥꯏꯅ ꯃꯣꯏ ꯑꯃꯁꯨ ꯑꯃꯅ ꯆꯥꯎꯋꯤ ꯑꯃꯁꯨ ꯑꯃꯅ ꯆꯥꯎꯋꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯏꯄꯥ ꯏꯃꯥꯅ ꯆꯥꯎꯋꯤ ꯃꯣꯏ ꯃꯃꯥ ꯃꯄꯥꯅ ꯆꯥꯎꯔꯤꯕꯅꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯏꯃꯥ ꯏꯄꯥꯅ ꯆꯥꯎꯋꯤ ꯃꯁꯛ ꯊꯤꯔꯁꯨ ꯂꯥꯏꯔꯔꯁꯨ ꯐꯅꯦꯛ ꯁꯦꯒꯥꯏꯕ ꯁꯦꯠꯂꯁꯨ ꯈꯨꯗꯩ ꯈꯣꯡꯗꯥꯏ ꯁꯦꯠꯂꯁꯨ ꯑꯩ ꯏꯄꯥꯗꯨꯅ ꯍꯦꯜꯂꯦꯕ ꯃꯣꯏ ꯃꯄꯥ ꯏꯅꯥꯛ ꯈꯨꯟꯕꯗꯨꯗꯒꯤ ꯑꯩ ꯏꯄꯥꯗꯣ ꯐꯩ ꯍꯥꯏꯖꯕꯗ ꯀꯔꯤꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯂꯩꯒꯦꯕ ꯑꯗꯨ ꯃꯤꯒꯤ ꯃꯄꯥꯗꯨꯗ ꯑꯩ ꯏꯄꯥ ꯐꯪꯗꯣꯏꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯐꯪ ꯌꯥꯗꯣꯏꯅꯣ ꯌꯥꯔꯣꯏꯕꯀꯣ ꯑꯩꯅ ꯅꯨꯡꯉꯥꯏ ꯐꯔꯤꯉꯩ ꯄꯩꯁꯥ ꯂꯨꯄꯥ ꯊꯣꯛꯏꯉꯩ ꯄꯥꯡꯒꯜ ꯀꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕ ꯏꯆꯥꯅꯤ ꯑꯩꯅ ꯁꯦꯟ ꯅꯨꯡ ꯇꯥꯅ ꯄꯨꯁꯜꯂꯛꯏꯉꯩ ꯌꯥꯔꯝꯒꯅꯤ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯝꯒꯅꯤ ꯑꯩꯅ ꯂꯩꯔꯛꯇꯕ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯁꯤꯔꯝꯗꯥꯏ ꯌꯧꯔꯗꯤ ꯑꯩꯒꯤ ꯑꯄꯣꯛꯄꯤꯗꯨ ꯅꯠꯇꯕꯅꯤꯅ ꯃꯆꯥ ꯑꯩꯒꯤꯗꯃꯛꯇ ꯑꯌꯣꯛꯄ ꯏꯃꯥ ꯏꯄꯥꯗꯨ ꯁꯤꯕꯤꯕꯗꯤ ꯉꯝꯃꯣꯏꯅꯤ ꯃꯆꯥꯒꯤꯗꯃꯛꯇ ꯁꯨꯝꯊꯣꯛ ꯁꯤꯕꯗꯤ ꯉꯝꯃꯣꯏꯅꯤ ꯃꯆꯥ ꯏꯆꯥ ꯅꯠꯇꯦ ꯑꯩꯈꯣꯏ ꯌꯣꯛꯄꯅꯤ ꯂꯩꯕꯅꯤ ꯑꯩꯈꯣꯏ ꯈꯪꯗꯦ ꯍꯥꯏꯔꯛꯀꯅꯤ ꯃꯗꯨ ꯌꯧꯔꯗꯤ ꯑꯄꯣꯛꯄ ꯏꯃꯥꯗꯣ ꯏꯄꯥꯗꯨꯔꯗꯤ ꯃꯄꯥꯡꯒꯣꯟ ꯆꯩꯁꯨ ꯄꯥꯏꯅ ꯍꯧꯒꯠꯂ ꯆꯠꯄ ꯉꯝꯗ꯭ꯔꯕꯗꯣ ꯃꯄꯥꯡꯒꯜ ꯌꯥꯎꯖꯗ꯭ꯔꯕ ꯏꯃꯥꯗꯣ ꯏꯄꯥꯗꯣ ꯀꯅꯥꯅꯣ ꯑꯩ ꯏꯆꯥꯒꯤꯗꯃꯛ ꯀꯔꯤ ꯂꯩ ꯃꯃꯥ ꯑꯩ ꯂꯩꯔꯤꯁꯤ ꯎꯗ꯭ꯔ ꯅꯪ ꯇꯥꯎ ꯃꯃꯥ ꯑꯩ ꯂꯩꯅ ꯃꯈ꯭ꯋꯥꯡ ꯀꯣꯟꯗꯅ ꯆꯠꯄ ꯉꯝꯗ꯭ꯔꯕꯤ ꯏꯃꯥꯗꯣ ꯏꯄꯥꯗꯣ ꯃꯆꯥꯒꯤꯗꯃꯛꯇ ꯊꯕꯥꯛ ꯐꯅ ꯂꯦꯞꯄ ꯌꯥ ꯂꯩꯅꯤꯅꯦ ꯂꯥꯎ ꯏꯆꯥ ꯍꯥꯠꯇꯩꯁꯨ ꯃꯃꯥ ꯑꯩ ꯍꯥꯔ ꯃꯄꯥ ꯑꯩ ꯍꯥꯔ ꯂꯥꯎꯑꯣꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁꯤꯕꯤꯕ ꯉꯝꯃꯣꯏꯗ꯭ꯔꯣ ꯃꯁꯤ ꯂꯩꯔꯤꯕ ꯃꯃꯥ ꯃꯄꯥꯁꯤ ꯃꯆꯥꯒꯤꯗꯃꯛ ꯁꯤꯕ ꯉꯝꯃꯣꯏꯗ꯭ꯔꯣ ꯂꯣꯏꯅ ꯉꯝꯒꯅꯤ ꯑꯗꯣ ꯑꯌꯣꯛꯄ ꯏꯃꯥ ꯏꯄꯥꯗꯨꯅꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁꯤꯕꯤꯕ ꯉꯝꯒꯗ꯭ꯔꯣ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯄꯥꯅꯤ ꯑꯩꯒꯤ ꯏꯄꯥꯗꯣ ꯑꯩꯁꯨ ꯃꯐꯤ ꯃꯔꯣꯟ ꯐꯖꯅ ꯅꯥꯟꯅ ꯁꯦꯠꯄꯤꯔꯗꯤ ꯅꯨꯡꯉꯥꯏꯍꯜꯂꯗꯤ ꯃꯁꯛ ꯐꯖꯔꯣꯏꯗ꯭ꯔꯣ ꯂꯥꯏꯔꯕꯤ ꯏꯃꯥꯗꯨꯁꯨ ꯑꯩꯅ ꯁꯨ ꯅꯣꯝ ꯇꯥꯜꯂꯒ ꯄꯤꯖ ꯄꯤꯊꯛꯇꯅ ꯃꯐꯤ ꯃꯔꯣꯟ ꯅꯥꯟꯕ ꯁꯦ ꯌꯨꯝ ꯀꯩ ꯅꯨꯡꯉꯥꯏꯕ ꯁꯥꯕꯤ ꯃꯥꯁꯨ ꯃꯁꯛ ꯐꯖꯔꯣꯏꯗ꯭ꯔꯣ ꯃꯤꯒꯤ ꯐꯖꯕꯗꯨꯗ ꯄꯥꯝꯃꯒ ꯑꯩꯈꯣꯏ ꯀꯩꯗꯧꯗꯣꯏꯅꯣꯕ ꯃꯤꯒꯤ ꯃꯌꯨꯝ ꯄꯀꯥ ꯁꯥꯕ ꯕꯤꯜꯗꯤꯡ ꯁꯥꯕ ꯐꯖꯕꯗ ꯑꯆꯧꯕ ꯑꯋꯥꯡꯕꯗꯣ ꯑꯩꯅ ꯄꯥꯝꯃꯒ ꯑꯩꯒꯤ ꯑꯣꯏꯕ ꯌꯥꯒꯗ꯭ꯔꯣ ꯑꯗꯨ ꯃꯥꯁꯨ ꯁꯥꯏꯅ ꯑꯩꯁꯨ ꯀꯟꯅ ꯁꯨ ꯅꯣꯝꯃꯒ ꯃꯥꯗꯧꯅ ꯑꯩꯁꯨ ꯁꯥꯕ ꯉꯝꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯂꯩꯇꯦꯕ ꯀꯟꯅ ꯁꯨꯔ ꯍꯣꯠꯅꯒꯦ ꯍꯥꯏꯕꯗꯤ ꯃꯤꯅ ꯇꯧꯔꯤꯗꯨꯗꯤ ꯀꯠꯂ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯁꯨꯗꯅ ꯅꯨꯡꯉꯥꯏꯕꯒꯤ ꯊꯕꯛꯁꯤꯗꯤ ꯌꯥꯔꯔꯣꯏꯕ ꯋꯥꯅꯁꯨ ꯇꯥꯏ ꯍꯣꯠꯅ ꯇꯥꯏ ꯃꯤꯅ ꯍꯣꯠꯅꯔꯤꯕ ꯑꯩꯁꯨ ꯍꯣꯠꯅ ꯇꯥꯏꯅ ꯑꯗꯨꯗꯤ ꯃꯥꯅ ꯉꯝꯃꯒ ꯑꯩ ꯀꯩ ꯉꯝꯃꯣꯏ ꯅꯪꯅ ꯉꯝꯕ ꯑꯩꯗꯤ ꯀꯔꯤ ꯉꯝꯃꯣꯏ ꯑꯩꯁꯨ ꯁꯨꯅꯤ ꯍꯣꯠꯅꯅꯤꯅ ꯅꯨꯄꯥ ꯊꯣꯡ ꯅꯨꯄꯥꯁꯨ ꯍꯣꯠꯅꯧ ꯃꯔꯤꯟ ꯄꯥꯟꯅ ꯍꯣꯠꯅꯧꯗꯅ ꯑꯗꯨꯗꯤ ꯁꯣꯏꯅ ꯉꯝꯒꯅꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯃꯤꯅ ꯑꯍꯥꯎꯕ ꯆꯥꯔ ꯀꯜꯂꯛꯄ ꯃꯈꯨꯠꯇ ꯃꯀ꯭ꯔꯥꯡ ꯃꯟꯖꯜ ꯂꯩꯕ ꯃꯤꯅ ꯆꯨꯕꯁꯨ ꯌꯥꯎꯅꯤꯡꯗꯕ ꯃꯤꯅ ꯄꯣꯠ ꯆꯩ ꯊꯥꯔꯒ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯃꯤꯅ ꯂꯨꯄꯥ ꯄꯩꯁꯥ ꯄꯥꯏꯔꯒ ꯀꯜꯂꯛꯄ ꯃꯥꯗꯤ ꯁꯨꯅꯤꯡꯗꯕ ꯊꯣꯛꯅꯤꯡꯗꯕ ꯁꯤꯗꯤ ꯌꯥꯕ꯭ꯔꯥ ꯑꯗꯨꯅ ꯑꯩꯒꯤꯅ ꯑꯩꯒꯤ ꯑꯣꯏꯖꯁꯤ ꯃꯤꯒꯤꯅ ꯃꯤ ꯑꯣꯏꯖꯁꯤ ꯑꯩꯒꯤ ꯉꯁꯤ ꯂꯩꯇꯕ ꯑꯩꯒꯤꯅꯦ ꯆꯝꯊꯣꯡꯗ ꯆꯥꯔꯁꯨ ꯃꯣꯔꯣꯛꯇ ꯃꯦꯠꯂ ꯆꯥꯔꯁꯨ ꯃꯗꯨ ꯍꯥꯎꯋꯦ ꯈꯟꯅ ꯆꯥꯖꯔꯤꯅꯦ ꯑꯩꯗꯤ ꯏꯅꯥꯛꯈꯨꯟꯕ ꯃꯥꯒꯤ ꯏꯟꯁꯥ ꯊꯣꯡꯕ ꯃꯥꯁꯨ ꯍꯥꯎꯋꯦ ꯆꯥꯖꯔꯤꯅꯤ ꯃꯤꯒꯤꯗꯣ ꯑꯩꯅ ꯆꯥꯅꯤꯡꯕꯗꯣ ꯐꯪꯉꯣꯏꯑꯕ ꯑꯩꯒꯤ ꯂꯩꯔꯤꯕ ꯄꯣꯠꯇꯣ ꯑꯩꯁꯨ ꯀꯟꯅ ꯁꯨꯔ ꯉꯁꯤꯗꯤ ꯃꯣꯔꯣꯛ ꯍꯣꯔꯦꯟꯗꯤ ꯀꯟꯅ ꯁꯨꯔꯨꯁꯤ ꯉꯥ ꯆꯥꯔ ꯑꯃ ꯆꯥꯊꯣꯛꯁꯤ ꯑꯗꯨꯏꯁꯨ ꯂꯩꯔ ꯆꯥ ꯌꯥꯏ ꯁꯨꯔꯨ ꯅꯣꯡ ꯄꯨꯁꯜꯂꯗꯤ ꯆꯥꯕ ꯌꯥꯏꯅ ꯑꯩꯁꯨ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯡꯁꯦ ꯋꯥꯈꯜ ꯇꯥꯟꯅꯔꯁꯤ ꯑꯃꯅ ꯍꯧꯖꯤꯛꯇꯤ ꯀꯅꯥꯁꯨ ꯇꯥꯛꯅꯅꯤꯡꯉꯥꯏ ꯍꯥꯏꯅꯅꯤꯡꯉꯥꯏ ꯂꯩꯇꯦ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯍꯧꯖꯤꯛꯇꯤ ꯀꯅꯥꯁꯨ ꯑꯄꯪꯕ ꯂꯩꯇꯕꯅꯤ ꯀꯣ ꯑꯃꯗꯤ ꯍꯦꯟꯕꯁꯨ ꯅꯠꯇꯦ ꯃꯤꯑꯣꯏꯕꯅ ꯁꯤꯡꯕꯗ ꯀꯌꯥꯝ ꯁꯤꯡꯗꯣꯏꯅꯣ ꯃꯤꯑꯣꯏꯕꯅ ꯈꯪꯗꯅ ꯀꯌꯥꯝ ꯈꯪꯗꯣꯏꯅꯣꯕ ꯀꯅꯥꯁꯨ ꯑꯈꯪꯕ ꯂꯩꯇꯕꯅꯤ ꯃꯤꯗ ꯀꯅꯥꯁꯨ ꯑꯁꯤꯡꯕ ꯂꯩꯇꯕꯅꯤꯀꯣ ꯀꯅꯥꯁꯨ ꯑꯀꯟꯕ ꯂꯩꯇꯦ ꯑꯩꯅ ꯉꯁꯤ ꯀꯜꯂꯦꯅ ꯃꯨꯛꯀꯅꯤ ꯁꯤꯗꯩꯗ ꯑꯩꯅ ꯃꯉꯥꯏꯔꯦꯅ ꯊꯣꯡꯒꯥꯟ ꯊꯣꯛꯄꯤꯗ ꯑꯩꯕꯨ ꯉꯝꯕ ꯂꯩꯕ ꯑꯩꯕꯨ ꯐꯨꯊꯔꯛꯀꯅꯤ ꯑꯩꯅ ꯉꯁꯤ ꯍꯩꯌꯦꯅ ꯃꯨꯛꯀꯅꯤ ꯉꯥꯡꯒꯅꯤ ꯁꯤꯗꯩ ꯑꯩ ꯃꯉꯥꯏꯔꯦꯅ ꯑꯁ꯭ꯋꯥꯏ ꯊꯣꯛꯄ꯭ꯔꯥ ꯑꯩꯕꯨ ꯉꯝꯕ ꯑꯃ ꯍꯦꯛꯇ ꯂꯩꯔꯝꯒꯅꯤ ꯑꯩꯅ ꯁꯤꯡꯉꯦ ꯆꯠꯈꯤꯅꯤꯀꯣ ꯑꯩꯉꯣꯟꯗ ꯁꯤꯡꯕ ꯆꯥꯝꯃ ꯍꯦꯛꯇ ꯂꯩꯔꯝꯒꯅꯤ ꯑꯗꯨꯗꯤ ꯃꯤꯁꯤ ꯀꯔꯥꯏ ꯑꯁꯤꯡꯕ ꯀꯔꯥꯏꯅꯣ ꯑꯀꯟꯕ ꯀꯔꯥꯏ ꯑꯇꯧꯕ ꯀꯔꯥꯏꯅꯣ ꯂꯩꯇꯦ ꯆꯞ ꯃꯥꯟꯅꯩ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯃꯗꯤ ꯀꯩꯁꯨ ꯍꯦꯟꯅꯗꯦ ꯑꯗꯨꯗꯤ ꯑꯃꯒꯤ ꯃꯇꯦꯡ ꯑꯃꯅ ꯄꯥꯡꯕ ꯑꯃꯒꯤ ꯃꯇꯦꯡ ꯑꯃꯅ ꯄꯥꯡꯅꯔꯒ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ ꯆꯥꯎꯈꯠꯃꯤꯟꯅꯕ ꯅꯠꯇꯅ ꯌꯦꯡꯊꯤꯅꯔꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯈꯠꯅ ꯆꯩꯅꯔꯒꯅꯦ ꯑꯐꯕ ꯆꯥꯎꯈꯠꯄꯗꯤ ꯑꯝꯇ ꯄꯨꯔꯛꯑꯣꯏ ꯅꯨꯡꯁꯤꯅꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯅꯤ ꯑꯩꯈꯣꯏꯗꯤ ꯅꯨꯡꯕꯨ ꯅꯨꯡꯁꯤꯅꯔꯒꯗꯤ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏ ꯌꯥꯅꯩꯀꯣ ꯁꯥꯎꯅꯕ ꯈꯠꯅ ꯆꯩꯅꯕꯁꯨ ꯂꯩꯅꯔꯣꯏ ꯋꯥꯔꯧꯅꯕꯁꯨ ꯂꯩꯅꯔꯣꯏ ꯅꯨꯡꯁꯤꯅꯔꯒꯗꯤ
ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯁꯦ ꯃꯁꯤꯗ ꯆꯦꯠꯅ ꯑꯩꯈꯣꯏ ꯊꯥꯗꯠꯇꯅ ꯊꯝꯕꯅ ꯐꯩ ꯄꯥꯏꯖꯩ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯉꯁꯤ ꯉꯥꯡꯅ ꯆꯠꯈꯤꯁꯤꯡꯁꯦ ꯑꯁ꯭ꯋꯥꯏ ꯊꯣꯛꯄ ꯑꯃ ꯇꯧꯕꯁꯤꯃꯛꯇꯅꯤ ꯈꯪꯉꯤꯀꯣ ꯑꯩꯁꯨ ꯌꯥꯝ ꯌꯥꯎꯔꯤ ꯁꯣꯝꯗ ꯇꯥꯔꯒ ꯁꯣꯝꯗ ꯐꯥꯎꯗꯣꯛꯈꯤꯕ ꯃꯤ ꯃꯌꯥꯝ ꯂꯩ ꯃꯇꯧꯗꯤ ꯌꯥꯝ ꯃꯥꯟꯅ ꯇꯥꯕꯀꯣ ꯇꯥꯔꯒ ꯑꯁ꯭ꯋꯥꯏ ꯊꯣꯛꯄ ꯊꯣꯛꯄ ꯇꯧꯗꯨ ꯂꯩ ꯃꯌꯥꯝ ꯇꯤꯜꯂꯒ ꯇꯧꯁꯟꯅꯔꯒ ꯃꯇꯧ ꯃꯥꯟꯅꯕ ꯆꯪꯉꯛꯄ ꯄꯨꯟꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤꯀꯣ ꯊꯣꯛꯄ ꯊꯣꯛꯄ ꯇꯧꯕꯁꯨ ꯌꯥꯎꯋꯤ ꯂꯣꯏꯅ ꯈꯪꯉꯤ ꯑꯩꯁꯨ ꯀꯔꯝꯕ ꯃꯤꯅꯣꯗꯣ ꯑꯗꯣ ꯃꯥꯅ ꯇꯧꯕꯅ ꯃꯥꯅ ꯄꯥꯝꯖꯕꯅꯤ ꯈꯜꯂꯦ ꯑꯩꯈꯣꯏ ꯁꯨꯝ ꯑꯩ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯑꯩꯈꯣꯏ ꯍꯥꯏꯕ ꯑꯃ ꯊꯣꯛꯄꯗ ꯍꯥꯏꯕꯤꯔꯤ ꯃꯥꯅ ꯇꯧꯕꯗ ꯃꯥꯅ ꯄꯥꯝꯖꯔꯦꯗꯅ ꯑꯗꯨꯗꯤꯀꯣ ꯑꯗꯨ ꯃꯌꯥꯝ ꯀꯩꯅꯣ ꯍꯥꯏꯅꯤꯡꯕꯗꯨ ꯍꯥꯏꯕꯤꯔꯛꯑꯣ ꯍꯣꯔꯦꯟ ꯆꯠꯈ꯭ꯔꯒ ꯌꯧ ꯌꯧ ꯉꯥꯡꯂꯒ ꯁꯔꯨꯛꯄꯨꯗꯤ ꯂꯩꯔꯤꯉꯩꯗ ꯍꯥꯏꯔꯛꯑꯣ ꯄꯉꯥ ꯍꯪꯉꯛꯑꯣ ꯆꯠꯂꯏꯁꯦ ꯌꯥꯝꯅ ꯂꯥꯏꯕ ꯄꯣꯠꯅꯤꯀꯣ ꯑꯗꯨ ꯉꯁꯤꯒꯤ ꯃꯐꯝꯁꯤꯗꯗꯤ ꯍꯥꯏꯔꯔꯣꯏ ꯍꯥꯏꯔ ꯅꯪ ꯇꯣꯉꯥꯟꯅ ꯍꯥꯏꯔꯒꯦ ꯑꯗꯨ ꯁꯤ ꯍꯥꯏꯔꯨꯕꯗ ꯑꯩꯉꯣꯟꯗ ꯒꯨꯟꯗꯥ ꯇꯧꯔꯛꯄꯗꯧ ꯃꯌꯥꯝ ꯂꯩ ꯑꯩꯉꯣꯟꯗꯩ ꯇꯥꯔꯒ ꯑꯩꯉꯣꯟꯗꯩ ꯄꯥꯎꯇꯥꯛ ꯂꯧꯔ ꯆꯠꯈ꯭ꯔꯒ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟ ꯑꯣꯟꯁꯤꯟ ꯆꯥꯕ ꯃꯤ ꯃꯌꯥꯝ ꯂꯩ ꯅꯣꯏ ꯑꯝꯇ ꯀꯣꯏꯅ ꯊꯤꯔꯨꯀꯣ ꯍꯧꯖꯤꯛꯁꯨ ꯅꯉꯣꯟꯗ ꯇꯥꯛꯄꯤꯒꯦ ꯀꯣ ꯅꯉꯣꯟꯗ ꯇꯥꯛꯀꯦꯕ ꯅꯨꯃꯤꯠꯀꯤ ꯄꯨꯡꯕ ꯁꯦꯀꯦꯟ ꯄꯨꯡꯕ ꯀꯃꯥꯏꯅ ꯄꯨꯊꯣꯛ ꯀꯃꯥꯏꯅ ꯂꯥꯛꯈꯤꯗꯣ ꯀꯃꯥꯏꯅ ꯄꯨꯊꯣꯛ ꯃꯇꯝꯗ ꯀꯔꯤ ꯍꯥꯏꯅ ꯄꯥꯔꯝꯃꯤ ꯍꯧꯖꯤꯛꯅ ꯑꯣꯟꯊꯣꯔꯛꯑꯒ ꯆꯣꯛ ꯇꯥꯔꯤ ꯍꯥꯏꯅ ꯀꯔꯤ ꯍꯥꯏꯅ ꯆꯠꯂꯤꯗꯣ ꯑꯗꯨꯗꯤ ꯁꯦꯀꯦꯟ ꯑꯃꯨꯛ ꯆꯦꯟꯅꯗꯅ ꯅꯉꯣꯟꯗ ꯄꯨꯊꯣꯛꯀꯦꯕꯀꯣ ꯑꯗꯣ ꯈ꯭ꯋꯥꯏ ꯇꯔꯥꯗꯗꯤ ꯃꯇꯝ ꯈꯤꯇꯪ ꯉꯜꯂꯤ ꯑꯩꯅ ꯄꯨꯊꯣꯛꯀꯗꯕꯁꯦꯀꯣ ꯑꯗꯨꯃꯗꯤ ꯑꯩꯉꯣꯟꯗ ꯋꯥꯔꯧꯕꯤꯅꯨ ꯃꯔꯝꯗꯤ ꯅꯪ ꯃꯗꯨ ꯈꯪꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯤ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯃꯗꯨꯒꯤ ꯁꯤꯖꯤꯟꯅꯐꯝꯗꯣ ꯅꯪ ꯈꯪꯈꯤꯔꯣꯏꯕꯀꯣ ꯅꯪꯅ ꯃꯇꯤꯛ ꯆꯥꯕ ꯑꯣꯏꯇꯥꯔꯗꯤ ꯅꯉꯣꯟꯗ ꯁꯣꯏꯗꯅ ꯄꯤ ꯇꯥꯛꯀꯅꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯤ ꯃꯤ ꯄꯨꯝꯅꯃꯛꯅ ꯈꯪꯗ ꯂꯥꯏꯐꯥꯎꯅ ꯈꯪꯗꯕ ꯄꯣꯠꯇꯨ ꯅꯪ ꯑꯃꯅ ꯄꯨꯔ ꯈꯪꯈ꯭ꯔꯒ ꯀꯔꯤꯅꯣ ꯀꯥꯟꯅꯕ ꯄꯨꯔꯛꯇꯣꯏꯁꯦ ꯑꯗ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯒꯨꯟꯗꯥ ꯇꯧꯁꯤꯜꯂꯛꯅꯕ ꯊꯕꯛꯅꯦꯕ ꯂꯩ ꯁ꯭ꯋꯥꯏ ꯑꯅꯛꯄꯗꯁꯨ ꯃꯌꯥꯝ ꯂꯩ ꯂꯥꯏꯅꯤꯡ ꯆꯠꯂꯤꯕ ꯃꯌꯥꯝꯁꯤꯡꯁꯨ ꯃꯌꯥꯝ ꯂꯩ ꯑꯩꯈꯣꯏꯗꯒꯤ ꯁꯤꯒꯨꯝꯕ ꯄꯥꯎꯇꯥꯛ ꯑꯐꯕ ꯑꯔꯨ ꯑꯔꯨ ꯂꯧꯔꯒꯅꯦ ꯑꯣꯟꯁꯤꯜꯂ ꯑꯩꯉꯣꯟꯗ ꯁꯤ ꯈꯪꯕ꯭ꯔꯥ ꯀꯥꯏ ꯍꯪꯖꯔꯦ ꯑꯩꯅ ꯈꯪꯗꯦꯅꯦ ꯑꯩꯗꯤ ꯑꯗꯨ ꯀꯅꯥꯗꯒꯤ ꯈꯪꯉꯛꯏꯅꯣ ꯅꯪ ꯈꯪꯉꯛꯏ ꯃꯤꯗꯣ ꯑꯝꯇ ꯃꯉꯣꯟꯗ ꯍꯪꯉꯨ ꯃꯥ ꯀꯅꯥꯗꯒꯤ ꯈꯪꯉꯛꯄꯅꯣ ꯇꯝꯃꯛꯄꯅꯣ ꯊꯝꯃꯁꯨ ꯊꯕꯛ ꯑꯃ ꯍꯜꯂꯛꯇꯣꯏ ꯃꯥ ꯑꯩꯉꯣꯟꯗꯒꯤ ꯂꯧꯔ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂ ꯆꯥꯏ ꯑꯗꯨ ꯈꯪꯁꯨ ꯈꯪꯗꯅ ꯑꯈꯪꯕ ꯁꯥꯕꯁꯨ ꯃꯌꯥꯝ ꯂꯩ ꯑꯩꯉꯣꯟꯗꯒꯤ ꯉꯁꯤ ꯇꯥꯔ ꯆꯠꯈ꯭ꯔꯒ ꯃꯣꯏꯅ ꯑꯁꯣꯝ ꯁꯦꯝꯗꯣꯛ ꯑꯃ ꯄꯥꯎꯔ ꯆꯠꯈꯤꯕ ꯀꯥꯡꯕꯨ ꯍꯨꯔꯥꯟꯕ ꯃꯌꯥꯝ ꯂꯩ ꯑꯗꯨꯏꯁꯨ ꯐꯣꯡꯅ ꯂꯧꯅꯔꯤ ꯁꯤꯅꯤ ꯍꯥꯏꯅ ꯇꯦꯕꯜ ꯑꯃꯗ ꯐꯝꯃꯤꯟꯅꯔꯒ ꯉꯥꯡꯅꯔꯒꯅꯦ ꯅꯪꯅ ꯀꯔꯤ ꯈꯪꯉꯤ ꯅꯪꯅ ꯀꯔꯤ ꯈꯪꯗꯦ ꯑꯋꯥꯠꯄ ꯀꯔꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯇꯥꯟꯅꯔꯒ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯗꯤ ꯐꯕ ꯑꯈꯪ ꯑꯈꯪꯅ ꯇꯥꯟꯅꯔꯒ ꯑꯈꯪꯕ ꯑꯍꯩꯕꯁꯨ ꯁꯥꯅꯤꯡꯕ ꯈꯪꯁꯨ ꯈꯪꯗꯕꯁꯨ ꯃꯌꯥꯝ ꯂꯩ ꯑꯇꯩ ꯑꯇꯩꯗ ꯍꯥꯏꯌꯣ ꯇꯥꯁꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯗꯤ ꯈꯤꯇ ꯍꯥꯏꯔꯛꯎ ꯇꯥꯁꯤꯅꯦ ꯋꯥꯍꯪꯗꯤ ꯏꯃꯥ ꯏꯕꯦꯟꯅ ꯅꯨꯡꯉꯥꯏꯕꯅꯤꯅꯦ ꯋꯥꯁꯦ ꯑꯔꯨ ꯌꯥꯝ ꯍꯪꯒꯟꯕꯅꯤꯅꯦ ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯃꯌꯥꯝ ꯍꯪꯉꯔꯣꯏꯗ꯭ꯔꯣ ꯀꯩ ꯅꯣꯏꯗ ꯂꯣꯏꯅ ꯆꯥꯝꯃ ꯂꯤꯁꯤꯡ ꯂꯣꯏ ꯇꯥꯛꯇꯅ ꯉꯥꯡꯗꯅ ꯍꯥꯏꯔ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯀꯔꯤꯅꯣ ꯑꯅꯧꯕ ꯅꯧꯅ ꯇꯥꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇ꯭ꯔꯤ ꯅꯉꯣꯟꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯣꯏꯅ ꯍꯥꯏꯈ꯭ꯔꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯦ ꯂꯥꯏꯅꯤꯡ ꯂꯨꯞꯅꯤ ꯆꯠꯂꯒꯅꯦ ꯆꯠꯅꯔꯣꯜ ꯌꯥꯎꯗꯕ ꯇꯧꯕꯤꯒꯅꯣ ꯆꯤꯟꯗꯅ ꯑꯃ ꯈꯨꯠ ꯑꯃ ꯇꯧꯕꯤꯒꯅꯣ ꯍꯥꯏꯁꯦ ꯆꯤꯟ ꯈꯛꯇꯪꯅꯦ ꯑꯩꯈꯣꯏ ꯂꯥꯏꯅꯤꯡ ꯂꯝꯕꯤ ꯆꯠꯂꯤ ꯍꯥꯏꯔꯒ ꯌꯥꯔꯣꯏ ꯊꯕꯛꯅ ꯎꯠꯀꯗꯧꯅꯤꯀꯣ ꯊꯕꯛꯅ ꯇꯥꯛꯀꯗꯧꯅꯤ ꯆꯤꯟꯅ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯆꯠꯂꯤꯕ ꯃꯌꯨꯝ ꯃꯌꯨꯝ ꯆꯠꯂꯒ ꯑꯝꯇ ꯌꯦꯡꯕꯤꯔꯨꯆꯣ ꯃꯥꯒꯤ ꯌꯨꯝꯕꯥꯟ ꯀꯩꯕꯥꯟ ꯆꯠꯅ ꯀꯥꯡꯂꯣꯟ ꯐꯤꯖꯦꯠ ꯆꯥꯛꯆꯥꯁꯤꯡꯗ ꯃꯨꯟꯅ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯀꯌꯥꯝ ꯉꯥꯛꯅ ꯆꯠꯀꯦꯅ ꯆꯤꯟꯗ ꯈꯛꯇ ꯆꯠꯄꯅꯤ ꯈꯨꯠꯇ ꯌꯥꯎꯗꯕꯅꯤ ꯑꯗꯨ ꯇꯧꯕꯅ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯔꯣꯏ ꯅꯣꯡ ꯄꯥꯟ ꯃꯥꯟꯅꯅ ꯆꯠꯄꯤꯌꯣ ꯃꯌꯥꯝ ꯄꯨꯂꯞ ꯆꯠꯀꯅꯤ ꯍꯥꯏꯔꯒꯗꯤ ꯆꯠꯂꯦ ꯉꯝꯃꯣꯏ ꯍꯥꯏꯔꯒꯅ ꯇꯣꯛꯆꯔꯦꯀꯣ ꯉꯝꯒꯅꯦꯅ ꯆꯠꯂꯦ ꯆꯠꯇꯥꯔꯒꯗꯤ ꯅꯣꯡ ꯄꯥꯟ ꯃꯥꯟꯅꯅ ꯆꯠꯂꯣ ꯃꯅꯨꯡꯗ ꯌꯦꯡꯕꯁꯨ ꯆꯞ ꯃꯥꯟꯅꯕ ꯃꯄꯥꯟꯗ ꯌꯦꯡꯕꯁꯨ ꯆꯃꯥꯏ ꯑꯃꯥꯏ ꯃꯥꯟꯅ ꯁꯤꯗꯤ ꯑꯗꯨꯝ ꯍꯥꯏꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯗꯨꯝ ꯇꯥꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯁꯤ ꯃꯥꯏꯗꯤ ꯃꯅꯨꯡꯗ ꯂꯣꯏꯅ ꯃꯄꯥꯟꯗꯗꯤ ꯐꯖꯅ ꯍꯩ ꯃꯅꯨꯡꯗꯗꯤ ꯐꯖꯔꯝꯗ꯭ꯔꯦꯗ ꯄꯣꯠꯇꯣ ꯑꯗꯨꯗꯤ ꯀꯥꯟꯗꯦ ꯃꯅꯨꯡꯗ ꯃꯄꯥꯟꯗ ꯊꯤꯖꯁꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯅꯨꯡꯗ ꯐꯖꯔ ꯂꯣꯏꯔꯦ ꯑꯩ ꯐꯤ ꯁꯦꯒꯥꯏꯕ ꯁꯦꯠꯂꯁꯨ ꯅꯪꯅ ꯁꯦꯠꯂꯁꯨꯀꯣ ꯃꯅꯨꯡꯗ ꯑꯩ ꯃꯇꯤꯛ ꯃꯌꯥꯏꯗꯨ ꯂꯩꯔ ꯂꯣꯏꯔꯦ ꯐꯤꯅ ꯌꯥꯄ ꯅꯠꯇꯦ ꯑꯋꯣꯏꯕ ꯇꯥꯔꯛꯄꯗꯗꯤ ꯐꯤꯖꯦꯠꯅ ꯌꯥꯔꯣꯏ ꯃꯄꯥꯟꯒꯤ ꯀꯣꯚꯔ ꯗꯪꯗꯨꯅ ꯌꯥꯔꯣꯏ ꯑꯋꯣꯏꯕ ꯇꯥꯔꯛꯄꯗꯗꯤ ꯉꯥꯡꯉꯤ ꯏꯁꯩ ꯃꯌꯥꯝꯁꯤꯡꯁꯦ ꯊꯕꯛ ꯑꯣꯏꯅ ꯐꯤꯜꯗ ꯇꯥꯅ ꯊꯕꯛ ꯑꯣꯏꯅ ꯇꯧꯅꯔꯛꯑꯒ ꯑꯗꯨ ꯈꯪꯕ
ꯊꯕꯛ ꯑꯣꯏꯅ ꯃꯁꯛ ꯇꯥꯛꯁꯤ ꯆꯤꯡꯒꯤ ꯋꯥꯔꯤꯗ ꯌꯥꯝ ꯇꯧꯅꯒꯨꯝꯁꯤ ꯊꯕꯛ ꯑꯣꯏꯅ ꯃꯁꯛ ꯇꯥꯛꯁꯤ ꯁꯛꯎꯠꯁꯤ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯉꯥꯡꯕ ꯁꯛꯄ ꯄꯉꯥꯡꯗ ꯉꯥꯡꯉ ꯃꯦꯗꯤꯌꯥ ꯊꯣꯛ ꯄꯉꯥꯡꯗ ꯉꯥꯡ ꯑꯈꯪ ꯑꯍꯩ ꯁꯥꯕꯗꯣ ꯑꯩ ꯇꯧꯖꯅꯤꯡꯗꯦ ꯑꯩꯁꯨ ꯏꯀꯥꯏꯖꯩ ꯃꯗꯨꯒꯤ ꯊꯕꯛꯇꯣ ꯑꯗꯨꯒ ꯑꯃ ꯈꯪꯒꯗꯕꯅ ꯉꯥꯡꯕ ꯁꯛꯄꯗ ꯌꯥꯝꯅ ꯂꯩꯆꯤꯟꯗꯣ ꯂꯩꯇꯣꯟ ꯐꯔꯕ ꯃꯤ ꯊꯕꯛ ꯑꯣꯏꯔꯔꯣꯏꯀꯣ ꯊꯕꯛ ꯇꯧꯒꯗꯕ ꯃꯤ ꯋꯥ ꯉꯥꯡꯉꯣꯏ ꯋꯥ ꯉꯥꯡꯗꯕ ꯃꯤꯗꯣ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯆꯤꯜꯂ ꯌꯥꯝ ꯐꯔꯕ ꯊꯕꯛ ꯉꯥꯡꯊꯣꯛꯑ ꯊꯕꯛ ꯑꯣꯏꯔꯔꯣꯏꯗꯕꯅꯤ ꯁꯤꯃ ꯈꯪꯕꯤꯌꯨ ꯋꯥ ꯉꯥꯡꯅꯤꯡꯗꯦ ꯌꯥꯝꯅ ꯂꯝꯕꯤ ꯋꯥꯁꯤ ꯑꯔꯨꯕ ꯋꯥ ꯉꯥꯛꯇꯅꯤꯅ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯏ ꯁꯔꯨꯛꯇꯨ ꯊꯕꯛ ꯑꯣꯏꯅ ꯇꯧꯔꯒ ꯑꯩꯅ ngâm hai cái to nâng nâng ngâm hai cái thằng bốc này tàu cái ôm mang ngâm thì cái u này thằng bốc là tạ này cái xin là tạo cái gì không tạ thằng bốc là tạ nó phải có rồi phải mà em xia cái xoay xuống tiền chân này nó sẽ đi qua